ꯑꯩꯒꯤ ꯃꯤꯡ ꯄꯣꯠꯁꯨꯝꯕꯝ ꯗꯦꯕꯀꯥꯟꯇ ꯂꯩꯐꯝꯅ ꯀ꯭ꯋꯥꯏꯊꯦꯜ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏ ꯆꯍꯤꯁꯤ ꯆꯥꯎꯔꯥꯛꯅ 70ꯃꯨꯛ ꯂꯩꯔꯦ ꯃꯦꯟ ꯑꯣꯀꯨꯄꯦꯁꯟꯁꯦ ꯍꯥꯟꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯁꯨꯝ ꯊꯤꯀꯥ ꯅꯨꯡꯀꯥ ꯀꯔꯕꯥꯔ ꯅꯨꯡꯕꯥꯔ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯅꯣꯗꯒꯤꯗꯤ ꯑꯩ 1992ꯗꯒꯤꯗꯤ ꯀꯔꯕꯥꯔ ꯅꯨꯡꯕꯥꯔ ꯊꯤꯀꯥ ꯅꯨꯡꯀꯥ ꯂꯣꯏ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯧꯎ ꯁꯤꯡꯎꯗ ꯇꯝ ꯇꯝꯅ ꯁꯨꯝ ꯏꯟꯇꯔꯦꯁ ꯂꯩꯕ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯦꯁ ꯂꯩꯕ ꯍꯧꯔꯛꯄꯗꯒꯤ ꯇꯝ ꯇꯝꯅ ꯁꯨꯝ ꯐꯧ ꯅꯨꯡ ꯊꯥꯕ ꯈꯣꯠꯄꯁꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯔꯒ ꯑꯗꯩ ꯁꯨꯝ ꯈꯔ ꯍꯧꯔꯀꯥꯟꯁꯤꯗꯩꯗ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯐꯧꯁꯤ ꯃꯨꯠꯁꯜꯂꯛꯄ ꯃꯨꯠꯁꯜꯂꯛꯄꯁꯤꯗ ꯑꯗꯨ ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯧꯈꯤꯕꯅꯤ ꯃꯔꯨ ꯑꯣꯏꯅ ꯃꯁꯤꯒꯤ ꯏꯟꯇꯔꯦꯁꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍꯥꯟꯅꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯔꯤꯁꯥꯔꯁ ꯑꯣꯏꯔꯝꯕ ꯑꯣꯖꯥ ꯔꯣꯍꯤꯟꯗ꯭ꯔ ꯀꯨꯃꯥꯔꯒꯤ ꯃꯥꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯔꯥꯏꯖꯥꯝ ꯄ꯭ꯔꯖꯝ ꯃꯅꯤꯄꯨꯔꯅ ꯃꯗꯨꯗꯒꯤꯗꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤ ꯐꯧꯁꯤ ꯃꯥꯅ ꯏꯕ ꯂꯥꯏꯔꯤꯛꯇꯨꯗꯤ ꯃꯈꯜ 300ꯒꯤ ꯏꯔꯝꯃꯤ ꯃꯁꯤꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯁꯟꯒꯦꯅ ꯃꯁꯤꯗꯤ ꯃꯩꯇꯩ ꯐꯧꯗꯃꯇꯝ ꯑꯗꯨꯗ 94-95 ꯂꯩ ꯍꯥꯏꯗꯤ ꯃꯩꯇꯩ ꯐꯧ ꯈꯛꯇꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯁꯤ ꯀꯩꯅꯣ ꯇꯧꯔꯗꯒꯤ 2011-12ꯒꯤꯁꯤꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯄ꯭ꯂꯥꯟ ꯚꯦꯔꯥꯏꯇꯤꯁ ꯑꯦꯟ ꯐꯥꯔꯃꯔꯁ ꯔꯥꯏꯠ ꯑꯣꯊꯣꯔꯤꯇꯤ ꯑꯅ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯕꯣꯗꯤ ꯑꯃ ꯂꯩ ꯃꯣꯏꯒꯤ ꯗꯤꯄꯨꯇꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯃ ꯂꯥꯛꯑꯝꯃꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯛꯑꯝꯃꯤꯁꯦ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯂꯥꯛꯄ ꯅꯠꯇꯦ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯥꯛꯄꯅꯤ ꯃꯇꯝꯗꯨꯗ ꯗꯤꯟꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯕꯣꯇꯣꯟ ꯑꯣꯏꯌꯦꯕ ꯑꯣꯖꯥ ꯏꯕꯣꯇꯣꯟꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯣꯕꯥꯏꯜ ꯂꯥꯛꯑ ꯃꯇꯨꯡꯒꯤ ꯋꯥꯅꯤ 2010-11 ꯑꯗꯨꯋꯥꯏꯗ ꯃꯣꯕꯥꯏꯜ ꯂꯩꯅꯔꯦꯗꯅ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯗꯦꯕꯀꯥꯟꯇ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦꯅ ꯑꯣꯖꯥ ꯀꯔꯤ ꯂꯩꯒꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯗꯦꯜꯂꯤꯗꯒꯤ ꯂꯥꯛꯏ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯏꯟꯗꯤꯖꯤꯅꯁ ꯐꯧꯁꯤ ꯑꯩꯈꯣꯏꯗ ꯈꯪꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯑꯒ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯃꯨꯛꯇ ꯇꯧꯔ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯕꯤꯁꯦꯟꯄꯨꯔ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯍꯥꯏꯒꯠꯂꯛꯑꯒ ꯃꯥꯏꯗ ꯆꯪꯉꯦ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗ ꯃꯩꯇꯩ ꯐꯧꯁꯤꯡ ꯔꯦꯖꯤꯁꯇꯥꯔ ꯇꯧ ꯈꯣꯠꯂꯣꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯒꯤ ꯀꯥꯟꯅꯕꯗꯨꯅ ꯍꯌꯦꯡ ꯏꯁꯇꯦꯠꯀꯤ ꯑꯣꯏꯍꯧꯗꯣꯏꯅꯤꯅ ꯈꯨꯗꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯧꯁꯤꯡꯁꯦ ꯃꯥꯅ ꯊꯤꯕ ꯂꯥꯛꯄꯗꯤ ꯑꯁꯦꯡꯕꯗꯤ ꯀꯩꯅꯣꯅꯤ ꯆꯥꯛꯍꯥꯎꯅꯤ ꯆꯥꯛꯍꯥꯎ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯈꯪꯉꯤꯁꯤ ꯆꯥꯛꯍꯥꯎ ꯑꯃꯨꯕ ꯒ꯭ꯔꯨꯞꯁꯤꯅꯦꯕ ꯃꯇꯝ ꯑꯗꯨꯗ ꯃꯩꯇꯩꯅ ꯈꯪꯉꯝꯃꯤꯕ ꯆꯥꯛꯍꯥꯎꯁꯤ ꯃꯈꯜ 2 ꯈꯛꯇꯅꯤ ꯄꯣꯏꯔꯩꯇꯣꯟ ꯍꯥꯏꯕ ꯑꯃꯒ ꯆꯥꯛꯍꯥꯎ ꯑꯃꯨꯕꯤ ꯍꯥꯏꯕ ꯑꯃꯒ ꯑꯗ ꯃꯁꯤꯁꯨ ꯀꯔꯝꯕꯅ ꯆꯥꯛꯍꯥꯎ ꯑꯃꯨꯕꯤꯅꯣ ꯀꯔꯝꯕꯅ ꯆꯥꯛꯍꯥꯎ ꯄꯣꯏꯔꯩꯇꯣꯟꯅꯣ ꯍꯥꯏꯁꯦ ꯈꯪꯉꯝꯗꯦꯕ ꯆꯥꯛꯍꯥꯎ ꯄꯣꯏꯔꯩꯇꯣꯟꯁꯤ ꯑꯗꯨꯗꯤ ꯂꯩꯅ ꯍꯥꯏꯅ ꯐꯧ ꯃꯈꯜ ꯀꯌా ꯂꯩꯒꯦ ꯃꯅꯤꯄꯨꯔꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯏꯕ ꯂꯥꯏꯔꯤꯛ 300 ꯂꯩ ꯑꯗꯣ ꯑꯩꯅ ꯈꯪꯕꯗꯗꯤ it will be more than 500 ꯍꯥꯏ ꯅꯪ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯗ ꯅꯪ ꯍꯧꯖꯤꯛ ꯀꯌꯥ ꯊꯥꯔꯤꯒꯦ ꯃꯥ ꯂꯥꯛ ꯃꯇꯝꯁꯤ ꯀꯩꯅꯣ ꯃꯇꯝꯅꯤ ꯏꯪꯊꯝꯊꯥ ꯑꯩꯈꯣꯏꯒꯤ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯣꯛꯄ ꯂꯣꯏꯈ꯭ꯔꯒ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯅꯦꯕ ꯑꯩꯒꯤꯗꯗꯤ ꯑꯩ ꯂꯧ ꯄꯔꯤ ꯑꯃꯗ ꯃꯇꯝꯗꯨꯗ ꯑꯩ ꯐꯧ ꯃꯈꯜ 10 ꯊꯥꯏ ꯀꯔꯤ ꯐꯧ ꯊꯥꯏ ꯑꯩ ꯐꯤꯜꯗꯗꯤ ꯅꯪ ꯍꯧꯖꯤꯛ ꯑꯣꯟꯂꯤ ꯆꯔꯨ ꯀꯣꯛꯇꯦꯅ ꯎꯕ ꯐꯪꯉꯔꯣꯏ ꯑꯗ ꯀꯩꯅꯣꯁꯤ ꯇꯧꯁꯤ ꯈꯣꯠꯁꯤꯅ ꯃꯇꯝꯗꯨꯗ ꯑꯩ ꯑꯍꯥꯟꯕ ꯍꯧꯈꯤꯕꯁꯤ ꯀꯩꯅꯣꯗꯅꯤ ꯃꯣꯏꯗꯥꯡꯄꯣꯛ ꯈꯨꯅꯧꯗꯀꯣ ꯑꯗꯨꯗ ꯂꯧ ꯄꯔꯤ ꯑꯃꯗꯨꯗ ꯑꯩꯅ ꯇꯣꯉꯥꯟ ꯅꯪ ꯁꯤ ꯀ꯭ꯔꯣꯁ ꯄꯣꯂꯤꯅꯦꯁꯟ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯩ ꯇꯧꯔꯣꯏ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯉꯛꯈ꯭ꯔꯤꯁꯤ ꯉꯁꯥꯏꯒꯤ ꯁꯤ ꯐꯧꯁꯤꯅ ꯅꯨꯃꯤꯠ 110-ꯅꯤ ꯁꯤꯅ 150ꯅꯤ ꯁꯤꯅ 150ꯅꯤ ꯁꯤꯅ 110ꯅꯤ ꯁꯤꯅ ꯑꯗꯨꯅꯦꯅ ꯑꯩꯅ ꯈꯪꯕꯁꯤꯡꯗꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯦ ꯑꯗꯨꯗꯤ ꯅꯪ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗꯀꯤ ꯊꯥꯎꯋꯦ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯏꯟꯇꯔꯦꯁꯇꯦꯠ ꯏꯟ ꯌꯣꯔ ꯑꯦꯋꯥꯔꯗ ꯑꯣꯔ ꯔꯤꯋꯥꯔꯗ ꯑꯩꯗꯤ ꯃꯁꯤ ꯍꯣꯕꯤ ꯑꯣꯏꯅ ꯇꯧꯒꯅꯤ ꯏꯄꯥ ꯏꯄꯨꯒꯤ ꯐꯧꯁꯤꯡꯁꯤ ꯃꯥꯡꯈꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯅ ꯌꯣꯛꯈꯠꯄꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯇꯧꯔꯨꯕꯗꯩꯗꯤ ꯅꯪ ꯃꯐꯝꯗꯨ ꯆꯠꯂ ꯑꯃꯨꯛꯇ ꯌꯦꯡꯅꯤꯡꯉꯦ ꯆꯠꯂꯒ ꯌꯦꯡꯍꯜꯂ ꯊꯥꯔꯀꯥꯟꯗ ꯁꯤꯅꯤ ꯑꯗꯩ
ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯐꯥꯔꯃꯔꯁꯤꯡ ꯊꯥꯕ ꯈꯔ ꯂꯩꯅ ꯑꯩꯅ ꯄꯨꯔ ꯆꯠꯂꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯥꯎꯊꯕꯤ ꯊꯥꯕ ꯃꯐꯝ ꯄꯨꯔ ꯆꯠꯂꯦ ꯑꯇꯩ ꯑꯇꯩ ꯃꯐꯝ ꯈꯔ ꯄꯨꯔꯦ ꯑꯗꯩꯗꯤ ꯅꯪ ꯊꯥꯖꯜꯂꯨ ꯅꯪ ꯁꯣꯏꯗꯅ ꯐꯥꯎꯅꯤ ꯅꯣꯔꯠ ꯏꯁ ꯔꯤꯖꯟꯗꯒꯤ ꯀꯅꯥꯝꯇ ꯊꯥꯗ꯭ꯔꯤ ꯊꯥꯔꯁꯨ ꯐꯥꯎꯗꯦ ꯅꯪꯗꯤ ꯁꯣꯏꯅ ꯐꯥꯎꯅꯤ ꯅꯪꯅ ꯇꯧꯔꯤ ꯊꯕꯛꯁꯤꯗꯤ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯍꯪꯉꯦ ꯅꯪ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯩ ꯅꯠꯇꯦ ꯍꯥꯏ ꯑꯩ ꯍꯥꯟꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯃꯤ ꯑꯩ ꯀꯟꯇ꯭ꯔꯦꯛ ꯅꯨꯡꯇ꯭ꯔꯦꯛ ꯇꯧꯔꯝꯃꯤ ꯑꯩ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯕꯦꯛꯒ꯭ꯔꯥꯎꯟ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯄꯥ ꯏꯄꯨꯅ ꯊꯥꯏꯅ ꯇꯧꯔꯛꯄꯁꯤꯡꯗꯨꯗꯤ ꯅꯣꯂꯦꯖꯇꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯩ ꯃꯣꯏꯅ ꯑꯃꯨꯛ ꯉꯛꯈ꯭ꯔꯤꯁꯤꯅ ꯑꯩꯒꯤ ꯏꯟꯗꯤꯖꯤꯅꯁ ꯐꯧꯁꯤꯗ ꯑꯩꯅ ꯑꯣꯔꯒꯥꯅꯤꯛꯀꯤ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯤꯜꯗꯨꯗ ꯑꯣꯔꯒꯥꯅꯤꯛꯇꯤ ꯍꯥꯏꯕ ꯌꯥꯗꯦ ꯌꯥꯗ꯭ꯔꯒꯁꯨ ꯑꯣꯔꯒꯥꯅꯤꯛꯇ ꯊꯥꯏꯌꯦꯕ ꯁꯟꯊꯤ ꯁꯟꯌꯨꯡ ꯇꯧꯔꯒ ꯑꯗꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥꯒꯤ ꯍꯥꯏꯔꯁꯤ ꯁꯟꯊꯤ ꯁꯟꯌꯨꯡꯅ ꯁꯦꯝꯃꯤ ꯑꯗꯩ ꯃꯅꯥ ꯃꯁꯤꯡ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨ ꯇꯧꯕꯗꯤ ꯊꯥꯔꯣ ꯁꯣꯏꯅ ꯐꯥꯎꯔꯛꯀꯅꯤ ꯑꯗꯒꯤ ꯑꯣꯖꯥ ꯏꯕꯣꯇꯣꯟ ꯊꯥꯖꯤꯜꯂꯨ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯅꯪ ꯆꯦ ꯆꯥꯡꯗꯣ ꯏꯕ ꯈꯣꯠꯄꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯪ ꯊꯥꯖꯤꯜꯂꯨ ꯊꯥꯔꯗꯤ ꯃꯥꯏ ꯐꯥꯎꯖꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯊꯥꯕꯅꯤ ꯊꯥꯈꯤꯕꯗꯒꯤ 2012ꯀꯤꯗ ꯃꯣꯏꯅ ꯑꯦꯋꯥꯔꯗꯁꯤ ꯂꯥꯎꯊꯣꯛꯑꯦ ꯄꯤꯕꯗꯤ 13ꯗ ꯄꯤꯀꯣ ꯐꯪꯕꯗꯤ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯅꯣꯔꯠ ꯏꯁ ꯔꯤꯖꯟꯒꯤ ꯑꯣꯏꯅ ꯑꯩꯅ ꯑꯍꯥꯟꯕꯅꯦ ꯑꯗꯒꯤ ꯑꯁꯥꯝꯗꯒꯤ ꯃꯣꯏ 3 ꯌꯥꯎꯏ ꯃꯣꯏꯗꯨꯅ ꯃꯁꯤꯗꯩꯗ ꯃꯥꯒꯤ ꯑꯦꯋꯥꯔꯗ ꯐꯪꯕꯒꯤ ꯀꯦꯇꯥꯒꯣꯔꯤꯁꯦ 3 ꯁꯨꯔꯝꯃꯦꯕ ꯑꯃꯅ ꯒ꯭ꯔꯨꯞꯇ ꯄꯤꯕ ꯑꯃꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗ ꯑꯃꯅ ꯄꯩꯁా ꯌꯥꯎꯗꯅ ꯔꯤꯀꯣꯛꯅꯤꯁꯟ ꯇꯧꯕ ꯑꯁꯥꯝꯗꯒꯤ ꯃꯣꯏ 3 ꯌꯥꯎꯏ ꯔꯤꯀꯣꯛꯅꯤꯁꯟ ꯇꯧꯕꯗ ꯑꯗꯒꯤ ꯑꯗꯨꯗ ꯆꯠꯂꯀꯥꯟꯗ ꯃꯄꯥꯟꯗ ꯆꯠꯂꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅꯒ ꯇꯧꯔꯤꯁꯤ ꯐꯥꯒꯤ ꯃꯥꯜꯂꯦ ꯑꯩꯗꯤ ꯐꯧ ꯃꯈꯜ 10ꯗꯨ ꯈꯛꯇꯗ ꯑꯗꯒꯤ 10ꯁꯤ ꯃꯣꯏꯅ ꯌꯥꯝ ꯉꯛꯈ꯭ꯔꯤꯁꯤꯅ ꯐꯧꯁꯤ ꯀꯌꯥꯝ ꯋꯥꯡꯉꯤ ꯀꯌꯥꯝ ꯄꯥꯜꯂꯤ ꯀꯔꯤ ꯂꯩꯅꯥ ꯇꯥꯒꯜꯂꯤ ꯀꯔꯤ ꯇꯧꯏ ꯈꯣꯠꯂꯤ ꯍꯪꯉꯤ ꯌꯥꯝꯅ ꯑꯗꯨꯒꯤ ꯃꯌꯥꯝꯗꯤ ꯃꯇꯝ ꯑꯃꯗ ꯏꯕ ꯈꯣꯠꯄꯗꯨꯗꯤ ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯑꯣꯖꯥꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯊꯥꯕꯗꯒꯤ ꯑꯗꯩꯗꯤ ꯏꯁꯥꯗ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯧ ꯃꯌꯥꯝꯁꯦ ꯔꯦꯖꯤꯁꯇꯔ ꯇꯧꯔ ꯊꯝꯃꯨꯔꯗꯤ ꯀꯥꯟꯅꯩꯅ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯊꯪ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯐꯪꯉꯤꯕꯁꯤ ꯀꯩꯅꯣꯁꯤ ꯔꯦꯖꯤꯁꯇꯔ ꯇꯧꯔꯤꯕ ꯐꯧ ꯃꯁꯤꯡꯁꯤ ꯄꯨꯟꯅ 150-160 ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯏꯅꯗꯤ 112 ꯂꯥꯛꯑꯦ ꯃꯁꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯄ꯭ꯂꯥꯟ ꯚꯦꯔꯥꯏꯇꯤꯁ ꯑꯦꯟড ꯐꯥꯔꯃꯔꯁ ꯔꯥꯏꯠ ꯑꯣꯊꯣꯔꯤꯇꯤꯅ ꯄꯤꯕꯅꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯤꯌꯥꯔꯃꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯒꯅꯤ ꯃꯁꯤ ꯒꯣꯔꯃꯦꯟꯗ ꯃꯣꯏꯁꯤ ꯏꯀ꯭ꯋꯤꯕꯤꯂꯦꯟ ꯇꯨ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠꯀ ꯃꯥꯟꯅꯩꯑꯕ ꯃꯇꯝ ꯑꯗꯨꯗ ꯀꯩꯅꯣꯗ ꯄꯨꯁꯥꯗꯅꯤ IR ꯂꯩꯕꯗꯣ ꯁꯦꯝ ꯀꯦꯝꯄꯁꯅꯤꯗꯅ ꯃꯁꯤ ꯌꯥꯝ ꯋꯥꯔꯛꯑꯦꯗꯤ ꯆꯪꯂꯩꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯆꯪꯂꯩꯁꯤ ꯀꯩꯅꯣꯗꯒꯤ ꯐꯪꯈꯤ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯂꯝꯂꯥꯏꯔꯣꯝꯗꯒꯤ ꯂꯝꯂꯥꯏ ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯦꯂꯧ ꯆꯅꯥꯗꯒꯤ ꯆꯪꯉ ꯂꯩꯕ ꯆꯤꯡꯅꯨꯡꯈꯣꯛꯗꯣ ꯆꯤꯡꯅꯨꯡꯈꯣꯛꯇꯒꯤ ꯐꯪꯈꯤꯕꯅꯤ ꯁꯨꯞꯅꯒꯤ ꯀꯤꯂꯣ 2 ꯈꯛꯇꯅꯤ ꯑꯗꯩ ꯐꯥꯔꯃꯔꯁꯤꯡꯅ ꯅꯣꯛꯑꯦ ꯇꯥꯃꯣ ꯁꯤ ꯀꯌꯥꯝ ꯊꯥꯗꯣꯏꯅꯣꯌꯦ ꯅꯪ ꯀꯤꯂꯣ 2ꯁꯤ ꯑꯩꯗꯤ ꯁꯪꯒꯝ ꯑꯃ ꯍꯦꯟꯅ ꯊꯥꯅꯤꯅ ꯍꯥꯏꯗꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯗꯗꯤ ꯁꯤꯁꯇꯦꯝ ꯑꯣꯐ ꯔꯥꯏꯁ ꯏꯟꯇꯦꯟꯁꯤꯐꯤꯀꯦꯁꯟ SRI ꯍꯥꯏꯕ ꯃꯦꯊꯠꯁꯤꯗꯗꯤ ꯂꯧ ꯄꯔꯤ ꯑꯃꯗ ꯆꯪꯉꯤꯁꯤ ꯐꯧꯗꯤ ꯀꯤꯂꯣ 5 ꯈꯛꯇꯅꯦꯕ ꯑꯗꯩ ꯐꯧꯗꯤꯁꯤ ꯀꯃꯥꯏꯅ ꯑꯁꯦꯡꯕ ꯐꯧꯗꯤ ꯈꯟꯗꯣꯛꯀꯅꯤ ꯈꯣꯠꯇꯣꯛꯀꯅꯤ ꯇ꯭ꯔꯦꯅꯤꯡ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯌꯥꯎꯔꯛꯄꯗꯒꯤꯗꯤ ꯈꯔ ꯈꯪꯕ ꯉꯝꯃꯦ ꯑꯩ 2007-08ꯇꯅꯤ ꯑꯩ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯆꯍꯤꯃꯨꯛ ꯂꯩꯔꯒ ꯑꯩ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟ ꯇꯧꯊꯣꯛꯑꯒ ꯑꯗꯩ ꯑꯃꯥꯀꯣꯟꯅ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯁꯦ ꯑꯣꯜ ꯃꯅꯤꯄꯨꯔ ꯇ꯭ꯔꯦꯟ ꯃꯦꯗꯤꯁꯤꯅꯦꯜ ꯑꯦꯟ ꯑꯦꯔꯣꯃꯦꯇꯤꯛ ꯄ꯭ꯂꯥꯟꯁ ꯄ꯭ꯔꯣꯃꯣꯇꯔ ꯀꯟꯁꯜꯇꯦꯟꯠ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯀꯥꯟꯅꯕ ꯄꯥꯝꯕꯤꯁꯤꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯥꯝꯕꯤꯁꯤꯡꯁꯤ ꯌꯣꯛꯈꯠꯄꯒꯤ ꯄꯥꯟꯗꯝꯗ ꯑꯗꯣꯝꯗ ꯇ꯭ꯔꯦꯅꯤꯡꯗꯤ ꯐꯅꯌꯥꯝ ꯆꯠꯂꯦ 2008-09ꯗꯒꯤ ꯆꯠꯂꯛꯄꯗꯨꯅ 2015-16 ꯐꯥꯎ ꯆꯠꯂꯦ
ꯁꯦ ꯂꯈꯅꯧꯒꯤ ꯁꯤꯃꯦꯞ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯁꯤꯟ ꯑꯦꯟ ꯑꯦꯔꯣꯃꯦꯇꯤꯛ ꯄ꯭ꯂꯥꯟ ꯆꯠꯂꯦ ꯑꯗꯒꯤ ꯖꯣꯔꯍꯥꯠꯇ ꯂꯩꯔꯤꯕ ꯍꯧꯖꯤꯛꯅ ꯅꯤꯁ ꯅꯣꯔꯠ ꯏꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ CSIRꯒꯤ ꯃꯈꯥꯗ ꯂꯩꯗꯅ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯁꯨ ꯃꯣꯏꯒꯤ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯠꯂꯤ ꯃꯣꯏꯒꯤ ꯐꯪꯁꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯧꯔꯛꯏ ꯃꯣꯏꯔꯥꯡ ꯐꯧꯒꯥꯗꯤ ꯃꯇꯝ ꯑꯃꯗ ꯈꯔ ꯊꯥꯅꯔꯝꯃꯤꯀꯣ ꯃꯣꯏꯔꯥꯡ ꯐꯧꯁꯤ ꯎꯌꯨꯡꯄꯣꯛꯇꯒꯤ ꯐꯪꯉꯦ ꯑꯗꯒꯤ ꯐꯧ ꯃꯈꯜꯁꯤ ꯐꯧꯗꯨꯝꯁꯤ ꯎꯌꯨꯡꯄꯣꯛꯇꯒꯤꯅꯤ ꯀꯛꯆꯤꯡ ꯐꯧꯁꯤꯅ ꯀꯥꯏꯗꯅꯣ ꯂꯧꯔꯒ ꯈꯤꯇꯪ ꯍꯥꯟꯅ ꯊꯥꯔ ꯌꯦꯡꯕꯅꯤꯅꯦ ꯌꯥꯝꯗꯤ ꯒ꯭ꯔꯥꯝ 100-100 ꯈꯛꯇꯅꯤ ꯐꯩꯗꯣꯝ ꯑꯃ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯁꯦ ꯐꯩꯗꯣꯝ ꯑꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯧ ꯕꯣꯔꯥ 3ꯒꯨꯝꯕ ꯂꯣꯛꯏ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯊꯥꯔꯛꯄꯅꯤ ꯃꯊꯪ ꯊꯥꯔꯛꯄꯗꯗꯤ ꯑꯍꯥꯟꯕ ꯆꯍꯤꯗ ꯑꯦꯋꯥꯔꯗꯇꯨ ꯐꯪꯉ ꯃꯇꯨꯡꯗꯗꯤ ꯃꯊꯪ ꯆꯍꯤꯗꯗꯤ ꯐꯧ ꯃꯈꯜ 15 ꯊꯥꯔꯦ ꯑꯃꯨꯛ ꯃꯇꯦꯛ ꯇꯧꯔꯒ 15ꯗꯒꯤ 50 ꯑꯃꯨꯛ ꯁꯨꯔꯦ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯧ ꯑꯔꯤꯕꯗꯗꯤ ꯃꯈꯜꯁꯤ ꯌꯥꯝꯃꯝꯗꯦꯕ ꯑꯗꯒꯤ ꯀꯩꯅꯣꯗꯗꯤ ꯆꯤꯡꯗꯗꯤ ꯌꯥꯝ ꯐꯖꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯆꯥꯛꯍꯥꯎ ꯑꯉꯧꯕꯁꯤ ꯇꯝꯄꯥꯛꯇꯗꯤ ꯐꯪꯉꯤꯁꯤ ꯃꯈꯜ 2-3 ꯈꯛꯇꯅꯤ ꯆꯤꯡꯗꯗꯤ ꯃꯈꯜ 100ꯒꯤ ꯃꯊꯛꯇ ꯂꯩꯌꯦꯕ ꯆꯥꯛꯍꯥꯎꯁꯤꯗꯩꯗ ꯆꯥꯛꯍꯥꯎ ꯑꯉꯥꯡꯕ ꯆꯥꯛꯍꯥꯎ ꯑꯉꯧꯕꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯀꯧꯔꯝꯃꯤꯁꯦ ꯍꯩꯇꯨꯞ ꯐꯧ ꯀꯧꯏ ꯍꯩꯇꯨꯞ ꯐꯧ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯂꯩꯕ ꯃꯤꯔꯣꯟ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯤꯡꯁꯨ ꯑꯌꯥꯝꯕ ꯈꯪꯉꯣꯏ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯍꯩꯇꯨꯞ ꯐꯧ ꯈꯪꯒꯗꯧꯕꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯥꯏꯌꯦꯅ ꯈꯜꯂꯤꯕ ꯑꯟꯗ꯭ꯔꯣ ꯐꯌꯦꯡ ꯁꯦꯛꯃꯥꯏ ꯈꯨꯔꯈꯨꯜ ꯂꯩꯃꯔꯥꯝ ꯑꯗꯒꯤ ꯇꯔꯦꯡꯄꯣꯛꯄꯤ ꯁꯤꯒꯨꯝꯕꯁꯤ ꯅꯠꯇꯅ ꯍꯩꯇꯨꯞ ꯐꯧꯁꯤ ꯃꯃꯤꯡꯗꯤ ꯇꯥꯔ ꯍꯩꯇꯨꯞ ꯐꯧꯁꯤ ꯀꯩꯅꯣ ꯈꯪꯗꯕ ꯍꯩꯇꯨꯞ ꯐꯧꯁꯤꯅ ꯅꯞꯄꯁꯤ ꯀꯌꯥꯝ ꯅꯞꯀꯦ ꯍꯥꯏꯕꯗ ꯃꯥꯁꯤ ꯆꯥꯛꯁꯤ ꯊꯤꯔꯒꯀꯣ ꯑꯗꯩ ꯄꯨꯈꯝꯁꯤ ꯃꯊꯪ ꯑꯣꯟꯕ ꯃꯇꯝꯗ ꯄꯨꯈꯝꯗꯒꯤ ꯆꯥꯛꯇꯣ ꯇꯥꯗꯦꯕ ꯑꯗꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕꯁꯤ ꯀꯨꯝꯕꯤ ꯐꯧ ꯊꯤꯕꯗꯅꯤ ꯆꯍꯤ 10 ꯆꯪꯈꯤ ꯀꯨꯝꯕꯤꯁꯤ ꯑꯃꯗ ꯍꯪꯉꯤ ꯂꯩꯔꯝꯗꯦ ꯑꯃꯗ ꯍꯪꯉꯤ ꯆꯍꯤ 1-2 ꯃꯃꯥꯡ ꯊꯥꯔꯝꯃꯤ ꯂꯩꯇ꯭ꯔꯦ ꯂꯥꯁꯇ ꯏꯅꯛ ꯅꯛꯅ ꯀꯥꯃꯣꯡꯗꯒꯤ ꯐꯪꯈꯤ ꯑꯗꯨꯏ ꯆꯍꯤꯗꯨ ꯂꯥꯜꯂꯝꯃꯗꯤ ꯑꯩꯁꯨ ꯐꯪꯉꯔꯣꯏ ꯑꯩꯅ ꯐꯪꯉꯤꯁꯤ ꯑꯍꯟ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯄꯥꯁꯤꯅ ꯀꯨꯝꯕꯤ ꯐꯧ ꯅꯠꯇ꯭ꯔꯗꯤ ꯆꯥꯗꯕ ꯂꯧ ꯌꯥꯝ ꯂꯩꯕꯅꯤꯅ ꯃꯥꯒꯤꯗꯃꯛꯇ ꯁꯪꯒꯝ ꯑꯃ ꯑꯗꯨꯝ ꯕꯔꯥꯕꯔ ꯊꯥꯕ ꯑꯗꯨ ꯀꯨꯝꯕꯤ ꯐꯧꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐꯪꯉꯒ ꯊꯥꯈꯤ ꯑꯗꯒꯤ ꯆꯥꯛꯍꯥꯎꯁꯤ ꯑꯃꯨꯛ ꯊꯤꯒꯠꯄ ꯍꯧꯔꯦ ꯆꯥꯛꯍꯥꯎꯁꯤ ꯊꯤꯔꯀꯥꯟꯗ ꯆꯥꯛꯍꯥꯎꯁꯤ ꯍꯧꯖꯤꯛꯀꯤ ꯔꯥꯏꯖꯥꯝ ꯄ꯭ꯔꯖꯝ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯏꯔꯝꯕꯗꯗꯤ ꯆꯥꯛꯍꯥꯎ ꯑꯃꯨꯕꯁꯤ ꯃꯈꯜ 3ꯒꯤꯗꯤ ꯏꯕꯤꯔꯝꯃꯦꯕ ꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯍꯥꯎ ꯄꯣꯏꯔꯩꯇꯣꯟ ꯍꯥꯏꯕ ꯑꯃ ꯆꯥꯛꯍꯥꯎ ꯃꯨꯕꯤ ꯍꯥꯏꯕ ꯑꯃ ꯆꯥꯛꯍꯥꯎ ꯁꯦꯝꯄꯥꯛ ꯍꯥꯏꯕ ꯑꯃ ꯑꯩ ꯆꯥꯛꯍꯥꯎ ꯁꯦꯝꯄꯥꯛꯁꯤ ꯑꯃꯨꯛ ꯊꯤ ꯈꯪꯗ꯭ꯔꯦꯅꯦ ꯃꯁꯤ ꯊꯤꯕꯁꯤ ꯃꯅꯤꯄꯨꯔ ꯀꯣꯏꯆꯠ ꯆꯠꯂꯒ ꯆꯥꯛꯍꯥꯎ ꯑꯩꯗꯤ ꯄꯣꯏꯔꯩꯇꯣꯟꯅꯦ ꯅꯣꯏꯗ ꯐꯧꯗꯨ ꯈꯨꯌꯥꯝ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯑꯝꯇ ꯌꯦꯡꯒꯦꯅ ꯑꯗꯩ ꯂꯥꯏꯔꯤꯛꯇ ꯍꯥꯟꯅ ꯏꯔꯝꯃꯤꯗꯨꯒ ꯑꯗꯨꯒꯤ ꯃꯦꯆꯤꯡꯗꯨ ꯐꯧ ꯃꯔꯨ ꯑꯗꯨꯛ ꯆꯥꯎꯕ ꯑꯗꯩ ꯑꯗꯨꯛ ꯋꯥꯡꯕ ꯑꯗꯨ ꯏꯁꯥꯅ ꯊꯥꯔꯀꯥꯟꯗ ꯑꯗꯨꯅꯤ ꯑꯗꯨ ꯈꯪꯀꯥꯟꯗ ꯑꯣꯖꯥ ꯔꯣꯍꯤꯅꯀꯨꯃꯥꯔ ꯆꯠꯂ ꯌꯦꯡꯍꯜꯂꯦ ꯑꯣꯖꯥ ꯁꯤ ꯆꯥꯛꯍꯥꯎ ꯁꯦꯝꯄꯥꯛ ꯑꯩꯅ ꯁꯤ ꯁꯦꯝꯄꯥꯛꯅꯤ ꯈꯜꯂꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯅ ꯑꯗꯩ ꯃꯥꯁꯨ ꯂꯥꯁꯇꯗꯤ ꯆꯨꯝꯃꯦ ꯍꯥꯏꯔꯛꯑꯦ ꯆꯥꯛꯍꯥꯎ ꯁꯦꯝꯄꯥꯛꯁꯤ ꯍꯧꯖꯤꯛ ꯈꯔꯗꯤ ꯐꯪꯉꯦ ꯑꯗꯒꯤ ꯆꯥꯛꯍꯥꯎꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤ ꯏꯅꯛ ꯅꯛꯅ ꯑꯩꯈꯣꯏꯒꯤ ꯁꯑꯣꯝꯕꯨꯡꯗ ꯋꯥꯏꯔꯤ ꯈꯨꯟ ꯈꯪꯕ꯭ꯔꯥ ꯁꯑꯣꯝꯕꯨꯡ ꯋꯥꯏꯔꯤꯗꯣ ꯋꯥꯏꯔꯤꯗꯨꯗ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇꯤ ꯌꯥꯎꯔꯦ ꯁꯦꯡꯗ꯭ꯔꯦ ꯁꯤ ꯋꯥꯏꯔꯤ ꯆꯥꯛꯍꯥꯎꯁꯤꯅ ꯌꯥꯝ ꯀꯨꯞꯄꯒ ꯐꯧꯗꯅ ꯄꯨꯔꯥ ꯃꯨꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯅꯝꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯍꯥꯎ ꯃꯩꯇꯩꯅ ꯆꯥꯛꯍꯥꯎ ꯑꯣꯏꯅ ꯈꯪꯕꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯌꯦꯡꯕꯗ
ꯍꯥꯎꯋꯤ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯋꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯄꯥꯝꯃꯤ ꯊꯣꯠꯄꯅꯦꯕ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯐꯩꯌꯦꯅ ꯈꯪꯅꯤꯡꯉꯤꯁꯤ ꯆꯥꯛꯍꯥꯎ ꯄꯣꯏꯔꯩꯊꯣꯟꯅꯤ ꯃꯊꯪꯗ ꯆꯥꯛꯍꯥꯎ ꯃꯨꯕꯤ ꯆꯥꯛꯍꯥꯎ ꯃꯨꯕꯤꯗꯤ ꯅꯣꯏ ꯉꯁꯥꯏꯗ ꯄꯨꯁꯜꯂ ꯌꯦꯡꯕꯗ ꯈꯪꯉꯅꯤ ꯆꯥꯛꯍꯥꯎ ꯃꯨꯕꯤꯁꯤ ꯐꯧꯗꯗꯤ ꯃꯨꯗꯦꯕ ꯆꯥꯛꯍꯥꯎꯗ ꯃꯅꯤꯄꯨꯔꯗ ꯐꯪꯉꯝꯃꯤꯁꯤ ꯃꯈꯜ 10ꯃꯨꯛ ꯐꯪꯉꯝꯃꯤ ꯑꯗꯩ ꯏꯅꯛ ꯅꯛꯅ ꯑꯩꯒꯤ ꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯑꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯐꯅꯌꯥꯝ ꯌꯥꯎꯔꯦ ꯑꯗ ꯑꯣꯔꯤꯖꯤꯟ ꯑꯣꯐ ꯔꯥꯏꯁꯁꯤ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯕꯗ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯔꯤꯖꯟꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝ ꯂꯣꯏ ꯌꯥꯅꯔꯦꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁꯇ ꯑꯩꯅ ꯗꯦꯜꯂꯤꯗ ꯑꯩꯅ ꯍꯥꯏꯔꯦ ꯄꯨꯁꯥꯗ ꯇꯧꯕꯗ ꯑꯣꯔꯤꯖꯤꯟ ꯑꯣꯐ ꯔꯥꯏꯁ ꯏꯟ ꯗ ꯋꯥꯔꯜ ꯏꯁ ꯃꯅꯤꯄꯨꯔ ꯑꯅ ꯑꯩꯅ ꯄ꯭ꯔꯨꯐ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯐꯧꯁꯤ ꯋꯥꯏꯜꯗꯒꯤ ꯂꯥꯛꯏꯗꯅ ꯋꯥꯏꯜ ꯔꯥꯏꯁꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯂꯝꯁꯤꯗ ꯐꯪꯉꯝꯃꯤ ꯃꯈꯜ 5ꯅꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯋꯥꯏꯅꯨ ꯆꯔꯥ ꯍꯥꯏꯕ ꯑꯃ ꯋꯥꯏꯅꯨ ꯆꯔꯥ ꯃꯥꯟꯕꯤ ꯍꯥꯏꯕ ꯑꯃ ꯃꯨꯔꯁꯤ ꯂꯥꯏꯐꯧ ꯖꯥꯔꯥ ꯐꯧ ꯃꯈꯜ 5ꯅꯦꯕ ꯋꯥꯏꯜ ꯔꯥꯏꯁꯁꯤ ꯑꯝꯇ ꯃꯥꯟꯅꯗꯦꯀꯣ ꯍꯥꯏꯔꯤꯕ ꯃꯈꯜꯁꯤꯡꯁꯦ ꯋꯥꯏꯜ ꯔꯥꯏꯁ ꯈꯨꯗꯤꯡꯃꯛ ꯃꯇꯨ ꯂꯣꯏ ꯆꯣꯡꯒꯅꯤ ꯃꯇꯨꯁꯤ ꯁꯝꯇꯥꯏꯝꯁ ꯏꯟꯆꯤ 3-4ꯒ ꯁꯥꯡꯉꯤ ꯏꯟꯆꯤ 4-5 ꯁꯥꯡꯉꯤ ꯐꯧꯗꯨ ꯄꯤꯁꯛ ꯄꯤꯛꯄ ꯑꯗ ꯑꯦꯅꯤ ꯋꯥꯏꯜ ꯔꯥꯏꯁꯁꯤ ꯅꯣꯏꯅ ꯈꯪꯒꯗꯧꯕꯁꯤ ꯆꯦꯡꯗꯗꯤ ꯂꯣꯏꯅ ꯉꯥꯡꯒꯅꯤꯀꯣ ꯑꯩꯃꯛꯇꯤ ꯆꯥꯗ꯭ꯔꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯝꯕꯗꯗꯤ ꯀꯩꯅꯣꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯋꯥꯏꯅꯨ ꯆꯥꯔꯥꯁꯤ ꯆꯥꯛꯇ ꯌꯥꯝ ꯍꯥꯎꯋꯤ ꯍꯥꯏ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯇꯥꯗꯦ ꯑꯗꯩ ꯍꯧꯖꯤꯛ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯐꯧ ꯌꯣꯛꯈꯠꯀꯗꯣꯏꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯐꯧꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯁꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯤ ꯍꯧꯖꯤꯛꯇꯤ ꯀꯦꯃꯤꯀꯦꯜ ꯉꯥꯛꯇ ꯁꯤꯖꯤꯟꯅꯔꯦꯗꯅ ꯃꯥꯗꯤ ꯀꯦꯃꯤꯀꯦꯜꯁꯤ ꯊꯣꯏꯅ ꯆꯪꯗꯦꯕ ꯃꯆꯤꯟꯖꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯣꯁ ꯚꯥꯔꯃꯤ ꯀꯝꯄꯣꯁ ꯁꯨꯝꯕꯁꯤꯅ ꯑꯗꯨꯝ ꯃꯆꯤꯟꯖꯥꯛ ꯑꯗꯨꯝ ꯃꯕꯨꯛ ꯊꯜꯍꯟꯕ ꯉꯝꯃꯦꯕ ꯐꯧꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯅ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯤ ꯌꯦꯡꯉꯨ ꯉꯁꯤꯗꯩꯅ ꯆꯍꯤ 50-60ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯀ꯭ꯂꯥꯏꯃꯦꯠꯇꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯑꯃꯨꯛ ꯁꯥꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕꯅꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯇ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯐꯧꯁꯤꯗꯤ ꯑꯩꯗꯤ ꯃꯁꯤ ꯌꯣꯛꯈꯠꯄꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯀꯔꯤꯒꯤꯅꯣ ꯏꯟꯗꯤꯖꯤꯅꯁ ꯐꯧꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯍꯥꯏ ꯌꯦꯜꯗꯤꯡ ꯅꯠꯇ꯭ꯔꯒ ꯍꯥꯏꯕ꯭ꯔꯤꯠ ꯁꯦꯝꯒꯗꯣꯏꯅꯣ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯁꯦ ꯑꯉꯥꯎꯕꯅꯤ ꯍꯥꯏ ꯀꯔꯤꯒꯤꯅꯣꯗ ꯉꯁꯥꯏꯒꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯊꯥꯏꯅ ꯐꯧꯁꯤꯗ ꯉꯥꯎꯔ ꯂꯩꯔꯤꯁꯦꯅ ꯐꯧꯁꯤ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯁꯤ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯒꯦ ꯃꯣꯏꯔꯥꯡ ꯐꯧ ꯍꯥꯏꯔꯤꯁꯤ ꯃꯣꯏꯔꯥꯡ ꯐꯧꯗ ꯂꯩꯔꯝꯃꯤꯁꯤ ꯃꯈꯜ 3ꯅꯤ ꯃꯣꯏꯔꯥꯡ ꯐꯧ ꯍꯥꯏꯕ ꯑꯃ ꯃꯣꯏꯔꯥꯡ ꯐꯧ ꯈꯣꯡꯉꯥꯡꯕꯤ ꯍꯥꯏꯕ ꯑꯃ ꯃꯣꯏꯔꯥꯡ ꯐꯧ ꯌꯦꯟꯊꯤꯛ ꯍꯥꯏꯕ ꯑꯃ ꯑꯗꯩ ꯐꯧꯔꯦꯟ ꯍꯥꯏꯔꯁꯤ ꯐꯧꯔꯦꯟꯅ ꯃꯈꯜ 8ꯅꯤ ꯐꯧꯔꯦꯟ ꯐꯧꯖꯥꯎ ꯐꯧꯔꯦꯟ ꯅꯥꯀꯨꯞꯄꯤ ꯐꯧꯔꯦꯟ ꯐꯧꯗꯣꯡꯕ ꯐꯧꯔꯦꯟ ꯅꯣꯏꯅꯤꯡ ꯐꯧꯔꯦꯟ ꯇꯨꯖꯣꯝꯕꯤ ꯐꯧꯔꯦꯟ ꯑꯃꯨꯕꯤ ꯐꯧꯔꯦꯟꯗꯅ ꯃꯈꯜ 8ꯅꯤ ꯐꯧꯔꯦꯟꯅ ꯃꯈꯜ 8ꯁꯤ ꯃꯅꯨꯡꯗ ꯐꯧꯔꯦꯟ ꯇꯨꯖꯣꯝꯕꯤꯗꯨꯗꯤ ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ ꯃꯗꯨꯃ ꯍꯧꯖꯤꯛ ꯑꯩ ꯊꯤꯕꯗ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯐꯧꯗꯨꯝꯗꯁꯨ 2ꯅꯤ ꯃꯈꯜ 2ꯅꯤ ꯂꯩꯔꯤꯁꯦ ꯐꯧꯗꯨꯝ ꯃꯨꯕꯤ ꯍꯥꯏꯕ ꯑꯃ ꯐꯧꯗꯨꯝ ꯍꯥꯏꯕ ꯐꯧꯗꯨꯝ ꯃꯨꯕꯤꯁꯤꯃ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯂꯝꯗꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯂꯥꯁ ꯃꯁꯤ ꯊꯥꯔꯝꯃꯤꯁꯤ ꯑꯩꯈꯣই ꯌꯨꯝꯅꯥꯝ ꯄꯥꯜꯂꯧ ꯑꯁ꯭ꯋꯥꯏꯁꯤꯗ ꯈꯔ ꯊꯥꯔꯝꯃꯤ ꯑꯁ꯭ꯋꯥꯏꯁꯤꯁꯨ ꯑꯩꯅ ꯊꯤꯕ ꯃꯇꯝꯗ ꯑꯩꯅ ꯈꯔ ꯊꯦꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯐꯧꯗ ꯃꯌꯥꯝꯁꯤ ꯂꯣꯏ ꯌꯣꯛꯈꯠꯂꯒꯦꯅ ꯈꯜꯕ ꯃꯇꯝꯗꯨꯗꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯔꯥꯏꯁ ꯔꯤꯁꯥꯔꯁ ꯁꯦꯟꯇꯔ ꯋꯥꯡꯕꯜꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯂꯩꯔꯝꯗꯦ ICARꯗꯁꯨ ꯂꯩꯔꯝꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤꯒꯨꯝꯕ ꯐꯧꯁꯤꯡꯁꯤꯗꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯁꯤꯗꯤ ꯒꯚꯔꯟꯃꯦꯟ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯅ ꯌꯣꯛꯈꯠꯄꯤꯗꯧꯅꯦꯕ ꯑꯗꯒꯤ ꯑꯩꯒꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯔꯛꯑꯦ ꯀꯦꯁ ꯄ꯭ꯔꯥꯏꯖꯇ 1 ꯂꯥꯈ ꯌꯥꯎꯏ ꯀꯝꯃꯨꯅꯤꯇꯤ ꯑꯦꯋꯥꯔꯗ ꯍꯥꯏꯕ ꯑꯃ ꯀꯝꯃꯨꯅꯤꯇꯤ ꯑꯦꯋꯥꯔꯗꯁꯤꯅ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯐꯝ 4ꯗꯒꯤ ꯄꯤ ꯑꯗꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯦꯋꯥꯔꯗꯁꯤꯅ ꯃꯇꯝ ꯑꯗꯨꯗ ꯃꯤ 10ꯈꯛ ꯈꯜꯂꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯗꯒꯤ ꯐꯥꯔꯃꯔꯁ ꯔꯤꯀꯣꯒꯅꯤꯁꯟꯁꯤꯅ ꯃꯤ 15 ꯄꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ
ꯍꯧꯖꯤꯛꯇꯤ ꯐꯥꯔꯃꯔ ꯔꯤꯀꯣꯒꯅꯤꯁꯟꯁꯨ ꯂꯥꯛ ꯑꯃ ꯄꯤꯔꯦ ꯑꯗꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯦꯋꯥꯔꯗꯅ ꯂꯨꯄꯥ ꯂꯥꯛ 10ꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯦꯋꯥꯔꯗꯇꯅ ꯂꯥꯛ 1.5 ꯌꯧꯔꯦ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕꯗꯨꯗ ꯐꯧ ꯃꯈꯜ 150 ꯂꯩꯔꯝꯕꯅꯤ ꯃꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯃꯨꯠꯈ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯔꯠ ꯗ꯭ꯌꯨꯔꯦꯁꯟ ꯚꯦꯔꯥꯏꯇꯤ ꯍꯥꯏꯔꯒꯗꯤ 75 daysꯅꯦꯕ ꯃꯁꯤ 1980ꯗ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤ ꯂꯩꯔꯤꯉꯩꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯥꯏꯁ ꯔꯤꯁꯥꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ IRRI ꯀꯩꯅꯣꯗꯣ ꯐꯤꯂꯤꯄꯤꯟꯁꯇ ꯃꯇꯝ ꯑꯗꯨꯗ ꯑꯁꯥꯝ ꯇ꯭ꯔꯤꯕꯨꯟꯗ ꯆꯥꯎꯅ ꯌꯥꯎꯔꯦ ꯑꯁ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ 75 days ꯚꯦꯔꯥꯏꯇꯤ ꯄꯨꯊꯣꯛꯑꯦ ꯀꯥꯏꯅ ꯑꯩꯅ ꯈꯜꯂꯦ ꯑꯁ ꯃꯅꯤꯄꯨꯔꯗꯒ ꯑꯩꯈꯣꯏ ꯆꯠꯂ ꯊꯥꯕꯁꯤ ꯃꯅꯤꯄꯨꯔꯗ ꯊꯥꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯆꯥꯛ ꯇꯥꯡꯕꯁꯤ ꯂꯩꯔꯣꯏ ꯀꯥꯏꯅ ꯈꯜꯂꯝꯃꯦꯕ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯔꯝꯃꯦꯕ ꯐꯧꯁꯦ ꯀꯔꯤ ꯀꯧꯒꯦ ꯑꯗꯒꯤ ꯑꯩ ꯉꯁꯥꯏ ꯃꯔꯛ ꯊꯠꯂꯦ ꯇꯨꯃꯥꯏꯗ ꯃꯈꯜ 3 ꯂꯩꯔꯝꯃꯦꯕ ꯇꯨꯃꯥꯏ ꯑꯃꯨꯕꯤ ꯍꯥꯏꯕ ꯑꯃ ꯇꯨꯃꯥꯏ ꯑꯉꯧꯕꯤ ꯍꯥꯏꯕ ꯑꯃ ꯇꯨꯃꯥꯏ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯤꯕ ꯇꯨꯃꯥꯏ ꯍꯥꯏꯕ ꯐꯧ ꯇꯨꯃꯥꯏꯗ ꯃꯈꯜ 3 ꯂꯩꯔꯝꯃꯤꯁꯤ ꯆꯦꯡꯗꯤ ꯂꯣꯏꯅ ꯉꯥꯡꯉꯤꯀꯣ ꯇꯨꯃꯥꯏ ꯑꯃꯨꯕꯤꯁꯤꯅꯤ ꯈ꯭ꯋꯥꯏ ꯁꯣꯔꯠ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯃꯥꯗꯤ 75 days ꯈꯛꯇꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯅꯣꯏꯅ ꯈꯪꯅꯤ ꯃꯥꯅ ꯁꯣꯔꯠ ꯗ꯭ꯌꯨꯔꯦꯁꯟ ꯀ꯭ꯔꯣꯞꯁꯤꯗꯤ ꯀꯩꯗꯧꯒꯦꯗ ꯀꯟꯇꯤꯖꯦꯟꯁꯤ ꯀ꯭ꯔꯣꯞ ꯍꯥꯏꯗꯅ ꯈꯨꯗꯝ ꯑꯣꯏꯅ ꯏꯁꯤꯡ ꯆꯥꯎꯈ꯭ꯔꯦ ꯏꯁꯤꯡ ꯆꯥꯎ ꯐꯔꯀꯥꯟꯗ ꯅꯣꯡ ꯈꯔꯕꯨ ꯏꯁꯤꯡ ꯈꯔꯕꯨ ꯐꯪꯉꯗꯤ ꯊꯥꯔꯗꯤ ꯑꯗꯨꯝ ꯂꯣꯛꯏꯗꯅ ꯃꯁꯤꯃ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯋꯥꯡꯕꯟꯗꯁꯨ ꯂꯩꯍꯧꯗꯦ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯑꯩ ꯍꯥꯟꯅ ꯄꯤꯈ꯭ꯔꯦ ꯑꯗꯨ ꯃꯣꯏ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯒꯤ ꯑꯥꯏꯁꯤꯌꯥꯗ ꯄꯤ ꯌꯣꯛꯄꯁꯤ ꯏꯇꯣꯝꯇ ꯌꯣꯛꯄ ꯉꯝꯗꯕꯅꯤꯅ ꯌꯣꯛꯈꯠꯃꯤꯟꯅꯁꯦꯅ ꯑꯗꯒꯤ ꯍꯧꯖꯤꯛ ꯐꯧꯔꯦꯟ ꯅꯣꯏꯅꯤꯡꯉꯩꯁꯤ ꯑꯣꯜꯃꯣꯁ ꯑꯦꯛꯁꯇꯤꯡꯅꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯨꯠꯈ꯭ꯔꯦ ꯑꯗꯣ ꯅꯣꯏꯅꯤꯡꯁꯤ ꯀꯩꯅꯣꯗꯗꯤ ꯋꯥꯡꯕꯟꯗꯗꯤ ꯈꯤꯇꯪꯗꯤ ꯃꯦꯟꯇꯦꯟ ꯇꯧꯔꯁꯨ ꯁꯦꯡꯗꯗꯅ ꯑꯩꯅ ꯆꯍꯤ 2-3 ꯁꯤꯗꯩꯗ ꯆꯠꯂꯒ ꯃꯣꯏ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯄꯥꯎ ꯂꯥꯛꯄꯤꯌꯨ ꯀꯀꯥ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯇꯥꯃꯣ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨꯅ ꯆꯠꯂꯒ ꯐꯧꯁꯤ ꯈꯔ ꯁꯦꯡꯗꯣꯛꯃꯤꯟꯅꯔꯨꯏ ꯑꯗꯩ ꯍꯟꯗꯛꯁꯨ ꯖꯨꯂꯥꯏꯒꯤ ꯐꯥꯔꯁ ꯋꯤꯛ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯆꯠꯀꯅꯤ ꯐꯧꯁꯤꯡꯁꯤ ꯏꯟꯗꯤꯖꯤꯅꯁ ꯐꯧꯁꯤꯡꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯁꯤꯅ ꯃꯁꯛ ꯈꯪꯗ꯭ꯔꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯅꯍꯥ ꯑꯣꯏꯒꯦꯔꯥ ꯑꯣꯐꯤꯁꯥꯔ ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯖꯤꯅꯁ ꯐꯧꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯦ ꯃꯣꯏꯗ ꯃꯁꯥꯗ ꯃꯣꯏ ꯃꯄꯥꯟꯗ ꯇꯝꯃꯛꯄꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯃꯣꯏ ꯋꯥꯈꯜꯂꯣꯟꯗ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯊꯋꯥꯏ ꯌꯥꯝ ꯋꯥꯏ ꯍꯥꯏꯗꯤ ꯐꯧꯁꯨ ꯅꯨꯡꯁꯤꯔꯨꯕ ꯍꯥꯏꯇꯥꯔꯦ ꯄꯤꯛꯈ꯭ꯔꯕ ꯏꯔꯝꯗꯝꯁꯤꯗꯩꯗ ꯐꯧ ꯃꯈꯜ 100-150 ꯂꯩꯔꯝꯃꯤꯁꯤꯕꯨ ꯅꯣꯏꯕꯨ ꯊꯥꯖꯕ꯭ꯔꯣ ꯑꯗꯩ ꯕ꯭ꯔꯥꯎꯟ ꯔꯥꯏꯁ ꯀꯥꯁꯦ ꯈꯪꯗꯦ ꯕ꯭ꯔꯥꯎꯟ ꯔꯥꯏꯁ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯑꯉꯧꯕꯁꯤꯡꯁꯦ ꯕ꯭ꯔꯥꯎꯟ ꯔꯥꯏꯁ ꯉꯥꯛꯇꯅꯤ ꯅꯣꯏ ꯃꯇꯝꯗꯗꯤ ꯃꯤꯜꯗ ꯇꯛꯄ ꯉꯥꯛꯇ ꯆꯦꯡ ꯑꯉꯧ ꯉꯥꯛꯇ ꯆꯥꯔꯝꯅꯤ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯐꯧꯁꯤ ꯁꯨꯔ ꯆꯥꯔꯛꯄꯅꯤꯅ ꯆꯦꯡꯁꯤ ꯑꯍꯥꯟꯕꯗ ꯆꯀ꯭ꯔꯤ ꯇꯛꯀꯅꯤ ꯆꯀ꯭ꯔꯤ ꯇꯛ ꯂꯣꯏꯔꯒ ꯐꯧ ꯑꯃꯨꯛ ꯁꯨꯗꯣꯏꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯊꯛꯀꯤ ꯀꯣꯕꯔꯒꯤ ꯀꯥꯟꯅꯕꯁꯤꯡꯗꯨ ꯆꯥꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯍꯛꯆꯥꯡ ꯐꯍꯟꯒꯦꯗꯤ ꯆꯦꯡꯁꯤ ꯑꯩꯈꯣꯏꯅ ꯆꯃꯥꯡꯁꯤ 2-3ꯂꯛ ꯍꯟꯅ ꯇꯛꯑꯒ ꯄꯣꯂꯤꯁ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯀꯥꯟꯅꯩꯌꯦꯕ ꯑꯩꯈꯣই ꯃꯩꯇꯩꯒꯤꯗꯤ ꯆꯥꯛꯍꯥꯎ ꯆꯥꯒꯦꯔꯥ ꯆꯥꯛꯍꯥꯎ ꯕ꯭ꯂꯦꯛ ꯔꯥꯏꯁꯁꯤ ꯐꯩ ꯍꯥꯏꯔꯦ ꯐꯩ ꯍꯥꯏꯔꯒ ꯐꯔꯤꯁꯤ ꯀꯥꯟꯅꯔꯤꯁꯤ ꯑꯃꯨꯕꯗꯨꯅꯦꯕ ꯑꯃꯨꯕꯁꯤ ꯑꯩꯈꯣꯏꯗꯤ ꯃꯤꯜꯗ ꯉꯁꯥꯏꯒꯤ ꯇꯛꯊꯣꯛꯑꯀꯥꯟꯗꯗꯤ ꯂꯣꯏꯅ ꯉꯧꯔ ꯄꯨꯊꯣꯔꯛꯑꯦꯗꯣ ꯑꯗꯣ ꯆꯥꯛꯍꯥꯎꯒꯤꯗꯤ ꯃꯥꯒꯤꯗꯤ ꯑꯃꯨꯕ ꯃꯆꯦꯠ ꯑꯃ ꯌꯥꯎꯈꯤꯕꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯦꯡꯁꯤ ꯂꯣꯏ ꯃꯨꯏꯌꯦꯕ ꯃꯅꯤꯄꯨꯔꯒꯤ ꯐꯧꯁꯤ ꯆꯥꯛꯍꯥꯎꯁꯤ ꯀꯩꯅꯣꯗ ꯃꯄꯥꯟꯗ ꯊꯥꯔꯤꯁꯤ ꯑꯣꯜ ꯑꯣꯚꯔ ꯋꯥꯔꯜꯗ ꯊꯥꯔꯤꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯆꯥꯛꯍꯥꯎꯁꯤ ꯆꯠꯂꯤꯁꯤꯡꯁꯤ ꯐꯧ ꯑꯣꯏꯅ ꯁꯤꯗꯒꯤ ꯄꯨꯔꯅꯤ ꯁꯤꯗ ꯃꯤꯜ ꯑꯐꯕ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯆꯦꯟꯅꯥꯏꯗ ꯄꯨꯔꯅꯤ ꯆꯦꯟꯅꯥꯏꯗ ꯃꯣꯏꯗꯤ ꯑꯃꯨꯛꯇ ꯇꯣꯟ 50-100 ꯇꯣꯟ 50-100ꯁꯤ ꯃꯣꯏꯗꯤ ꯑꯃꯨꯛꯇ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯐꯨꯠꯂꯅꯤ ꯐꯧꯁꯤ ꯐꯨꯠꯂꯅꯤ ꯑꯗꯩ ꯀꯪꯍꯜꯂꯅꯤ ꯑꯗꯣ ꯇꯛꯑꯒ ꯃꯨꯁꯤꯟ ꯃꯨꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯗꯨꯕꯥꯏꯗ ꯈꯪꯗꯦ ꯑꯃꯦꯔꯤꯀꯥꯗ ꯈꯪꯗꯦ
ꯂꯣꯏ ꯊꯥꯏꯌꯦꯕ ꯑꯗ ꯃꯅꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯆꯦꯜꯂꯤ ꯃꯣꯏ ꯃꯄꯥꯟꯗ ꯑꯗꯒꯤ ꯈꯦꯠꯅꯕ ꯑꯃꯅ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟꯅꯅꯤ ꯈꯪꯗꯦ ꯑꯃꯅꯅꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯕ ꯆꯥꯛꯍꯥꯎꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯅ ꯐꯧꯗꯤ ꯄꯤꯔꯒ ꯃꯄꯥꯟꯗ ꯊꯥꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯆꯍꯤꯗ ꯃꯅꯝ ꯈꯔ ꯅꯝꯒꯅꯤ ꯆꯥꯛꯇꯤ ꯊꯣꯛꯂꯔꯣꯏ ꯃꯅꯝ ꯃꯥꯡꯂꯨꯔꯅꯤ ꯆꯦꯡꯕꯨꯗꯤ ꯑꯗꯨꯝ ꯃꯨꯟꯅꯩꯅꯤꯀꯣ ꯃꯁꯤ ꯑꯩ ꯇ꯭ꯔꯥꯌꯦꯜ ꯌꯦꯡꯉꯦ ꯃꯁꯤ ꯃꯩꯁꯨꯔꯗ ꯇ꯭ꯔꯥꯌꯦꯜ ꯌꯦꯡꯉꯦ ꯃꯣꯏꯁꯤ ꯀꯔꯅꯥꯇꯀꯥꯁꯤ ꯀꯩꯅꯣꯒꯤ ꯕꯦꯡꯒ꯭ꯂꯣꯔ ꯃꯩꯁꯨꯔ ꯁ꯭ꯋꯥꯏꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯂꯥꯏꯃꯦꯠꯁꯤꯒ ꯌꯥꯝ ꯃꯥꯟꯅꯩꯗꯅ ꯃꯥꯟꯅꯔꯒꯁꯨ ꯃꯣꯏꯒꯤ ꯁꯣꯏꯜꯗꯨꯅꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎꯁꯤ ꯁꯨꯡꯐꯝ ꯐꯪꯕ ꯌꯥꯗꯦꯕ ꯑꯗꯒꯤ ꯑꯃꯅ ꯗꯦꯔꯥꯗꯨꯟꯗ ꯑꯩ 2015ꯗ ꯑꯣꯏꯔ ꯃꯥꯜꯂꯦ 15ꯗ ꯆꯠꯄꯁꯤꯗꯩꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨꯅ ꯆꯠꯂꯨꯕꯩꯗ ꯃꯣꯏꯒꯤ ꯐꯥꯔꯃꯔ ꯃꯌꯥꯝ ꯑꯩꯒ ꯇꯤꯟꯅꯕ ꯐꯥꯔꯃꯔ ꯃꯌꯥꯝꯗꯣ ꯎꯅꯔꯒ ꯃꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧ ꯊꯥꯎ ꯁꯨꯃꯥꯏꯅ ꯇꯧ ꯊꯥꯎ ꯍꯥꯏꯅ ꯇꯥꯛꯑꯒ ꯊꯥꯔꯝꯕꯗꯣ ꯑꯍꯥꯟꯕ ꯆꯍꯤꯗꯨꯗꯤ ꯃꯅꯝꯈꯔ ꯅꯝꯃꯦ ꯑꯩ ꯍꯥꯏ ꯅꯣꯏ ꯃꯊꯪ ꯆꯍꯤꯗꯗꯤ ꯅꯣꯏꯁꯤ ꯃꯅꯝ ꯅꯝꯃꯣꯏ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠꯇ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇ ꯊꯥꯕ ꯁꯨꯡꯅꯝ ꯅꯝꯃꯣꯏꯅ ꯅꯣꯔꯠ ꯏꯁ ꯔꯤꯖꯟꯗ ꯑꯩꯈꯣꯏꯒ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟ ꯌꯥꯝ ꯃꯥꯟꯅꯔꯤꯁꯤ ꯑꯁꯥꯝꯒꯤ ꯃꯣꯏꯅ ꯍꯧꯖꯤꯛꯅ ꯗꯤꯃꯥ ꯍꯧꯆꯣꯡ ꯍꯥꯏꯔꯤꯕ ꯀꯥꯔꯕꯤ ꯑꯪꯂꯣꯡꯒꯤꯅ ꯈꯔ ꯃꯇꯦꯡ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯝꯂꯣꯡꯒꯤ ꯁꯥꯏꯠꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟ ꯈꯔ ꯃꯥꯟꯅꯅ ꯁꯤꯗꯁꯨ ꯊꯣꯠꯇꯤ ꯈꯔ ꯊꯣꯠꯂꯦ ꯃꯅꯝꯗꯤ ꯑꯗꯨꯝ ꯃꯥꯡꯉꯦꯕ ꯑꯍꯥꯟꯕ ꯆꯍꯤ ꯑꯃꯅꯤ ꯐꯥꯎꯗꯤ ꯃꯅꯝ ꯈꯔ ꯅꯝꯃꯤ ꯀ꯭ꯂꯥꯏꯃꯦꯇꯤक ꯀꯟꯗꯤꯁꯟ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯐꯥꯎꯗ ꯌꯥꯗꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯌꯥꯝ ꯉꯛꯏꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯒꯤ ꯐꯧꯁꯤ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯤꯁꯤ ꯇꯝꯄꯥꯛꯇ ꯇꯧꯗ꯭ꯔꯦꯀꯣ ꯀꯗꯥꯏ ꯇꯧꯒꯦꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯔ ꯇꯧꯔꯤꯀꯣ ꯑꯩꯈꯣꯏ ꯐꯣꯔꯦꯟ ꯃꯨꯚꯤꯁꯤ ꯃꯣꯏꯅ ꯆꯤꯡꯗ ꯊꯥꯔꯀꯥꯟꯗꯗꯤ ꯀꯔꯤ ꯀꯧꯒꯦꯗ ꯃꯣꯏꯅ ꯎꯠꯇꯩꯕ ꯍꯥꯏꯕ ꯐꯣꯔꯦꯟ ꯃꯨꯚꯤꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯎꯠꯇꯩꯕ ꯍꯥꯏꯐꯦꯠ ꯃꯥꯟꯕꯅꯦꯕ ꯃꯨꯔꯤ ꯇꯧꯔꯒ ꯆꯥꯛꯍꯥꯎꯗꯧꯅ ꯇꯧꯔꯒ ꯁꯥꯡꯇꯛ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯨꯚꯤꯁꯦ ꯊꯤꯔꯒꯗꯤ ꯐꯪꯒꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯥꯎꯊꯕꯤ ꯑꯉꯧꯕ ꯑꯗꯒꯤ ꯋꯥꯏꯅꯨ ꯆꯔꯥ ꯃꯥꯟꯕꯤꯁꯤ ꯀꯩꯅꯣꯒꯤ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯦꯟꯊꯥ ꯈꯨꯅꯧ ꯁ꯭ꯋꯥꯏꯗꯗꯤ ꯑꯁ꯭ꯋꯥꯏꯁꯤꯁꯨ ꯐꯥꯝꯁꯤ ꯂꯣꯏ ꯇꯧꯅꯔ ꯄꯨꯈ꯭ꯔꯤ ꯂꯣꯏ ꯇꯧꯅꯔꯒ ꯇꯧꯈꯤꯕꯗꯒꯤ ꯑꯗꯨꯕꯨ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟ ꯁ꯭ꯋꯥꯏꯒꯤ ꯑꯁꯤꯒꯤ ꯕꯦꯜꯁꯤꯗꯗꯤ ꯀꯣꯏꯆꯠ ꯆꯠꯂꯒꯗꯤ ꯊꯑꯣꯏꯅ ꯃꯁꯤꯗ ꯊꯤꯖꯤꯟꯕ ꯃꯁꯤꯗ ꯊꯑꯣꯏꯅ ꯃꯥꯁꯦ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯣꯏꯅ ꯂꯧꯊꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯊꯤꯕ ꯅꯠꯇ꯭ꯔꯗꯤ ꯄꯣꯠꯇꯨ ꯊꯤꯕ ꯍꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯒꯤ ꯍꯧꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯒ ꯍꯌꯦꯡ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯑꯗꯨꯋꯥꯏ ꯐꯪꯒꯗꯧꯅꯦꯕ ꯋꯥꯏꯅꯨ ꯆꯥꯔꯥꯒꯁꯤꯗꯤ ꯂꯣꯛꯄ ꯉꯝꯖꯗꯦ ꯊꯥꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦꯗ ꯑꯩꯈꯣই ꯂꯣꯛꯇꯥꯛꯁꯤ ꯌꯥꯝ ꯍꯧꯔꯝꯃꯦ ꯍꯥꯏꯕ ꯂꯣꯛꯇꯥꯛꯀꯤ ꯑꯀꯣꯏꯕꯁꯤꯡꯁꯤꯗ ꯃꯁꯤꯗ ꯍꯤꯗ ꯇꯣꯡꯉ ꯆꯠꯂꯒ ꯍꯤꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯏꯅꯁꯨ ꯋꯥꯏꯜ ꯔꯥꯏꯠꯁ ꯅꯣꯏ ꯑꯃꯦꯔꯤꯀꯥꯗ ꯇꯧꯔꯤꯗꯣ ꯎꯔꯝꯒꯅꯤ ꯍꯤ ꯇꯣꯡꯉ ꯆꯪꯉꯒ ꯇꯞꯅ ꯅꯧꯁꯤꯗ ꯀꯣꯠꯁꯤꯜꯂꯒ ꯍꯤ ꯃꯊꯛ ꯊꯝꯃꯒ ꯂꯣꯏ ꯀꯦꯟꯕꯅꯦꯕ ꯈꯨꯠꯅ ꯈꯤꯇꯪ ꯊꯦꯡꯕꯗ ꯂꯣꯏ ꯀꯦꯜꯂꯦꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤ ꯈꯔ ꯌꯣꯛꯈꯠꯄ ꯃꯔꯝꯗꯤ ꯃꯥꯗꯤ ꯃꯉꯣꯟꯗ ꯂꯥꯏꯅꯥ ꯇꯥꯗꯦ ꯇꯤꯟꯅꯥ ꯇꯥꯗꯦ ꯇꯤꯟ ꯑꯝꯇ ꯇꯥꯗꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗꯒꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥꯒꯤ ꯆꯪꯗꯕ ꯃꯉꯣꯟꯗ ꯔꯦꯁꯤꯁꯇꯦꯟ ꯄꯋꯥꯔ ꯑꯃ ꯌꯥꯎꯔꯤꯕꯅ ꯃꯗꯨꯅ ꯃꯦꯜ ꯑꯣꯏꯍꯜꯂꯒ ꯐꯤꯃꯦꯜꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯍꯥꯎꯕ ꯆꯥꯊꯣꯛ ꯂꯩꯕ ꯁꯦ ꯐꯣꯔꯦꯟ ꯃꯨꯚꯤ ꯑꯣꯏꯒꯦꯔꯥ ꯃꯣꯏꯔꯥꯡꯐꯨ ꯑꯣꯏꯒꯦꯔꯥ ꯃꯁꯤꯒ ꯀ꯭ꯔꯣꯁ ꯕ꯭ꯔꯤꯠ ꯇꯧꯔꯒ ꯁꯦꯝꯃꯒꯗꯤ ꯍꯥꯏ ꯌꯤꯜꯗꯤꯡꯗꯨ ꯁꯦꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟꯁꯤꯒ ꯐꯅ ꯀꯨꯏꯅ ꯑꯩꯗꯤ ꯌꯣꯛꯈꯠꯄ ꯌꯥꯅꯦꯅ ꯈꯜꯂꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯐꯧ ꯊꯥꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯊꯥꯔꯤꯕ ꯐꯧꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯊꯥꯔꯤꯁꯤꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯂꯧꯃꯤꯁꯤꯡꯅ ꯌꯥꯝ ꯆꯥꯎꯋꯤ ꯀꯩꯅꯣꯗ ꯊꯤ ꯍꯥꯏꯌꯦꯕ ꯑꯩꯗꯤ ꯃꯍꯥꯗꯦꯕ ꯂꯧꯎꯅꯦꯅ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯔꯦ ꯅꯩꯈꯥꯏꯔꯅꯤ ꯉꯁꯤ ꯅꯩꯈꯥꯏꯔꯅꯤ
ꯐꯖꯅ ꯃꯨꯜꯂꯔꯣꯏ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯐꯧꯗꯤ ꯇꯤꯡꯈ꯭ꯔꯅꯤ ꯏꯁꯤꯡ ꯀꯪꯈ꯭ꯔꯅꯤꯅ ꯉꯁꯤ ꯇꯤꯡꯉꯅꯤ ꯍꯌꯦꯡ ꯑꯣꯝꯃꯅꯤ ꯍꯪꯆꯤꯠ ꯂꯧꯈꯠꯂꯒ ꯐꯧꯗꯨꯗ ꯍꯨꯟꯖꯤꯟꯈ꯭ꯔꯅꯤ ꯑꯗꯒꯤ ꯅꯥꯄꯤ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯂꯅꯤ ꯑꯗꯒꯤ ꯍꯨꯜꯂꯤꯁꯤꯅ ꯉꯁꯥꯏꯒꯤ ꯅꯥꯄꯤ ꯍꯧꯔꯛꯇꯕꯅꯤꯅ ꯑꯍꯥꯟꯕꯗ ꯉꯁꯤꯗꯩꯅ ꯆꯍꯤ 50ꯒꯤ ꯃꯃꯥꯡ ꯆꯍꯤ 50 more than 50 years back ꯑꯗꯨꯗꯤ ꯐꯧ ꯂꯥꯏꯇꯪ ꯑꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯔꯥꯎꯟ 6-7 kg ꯑꯣꯏꯔꯝꯒꯅꯤ 6 to 7 kg ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯅ ꯁꯪꯒꯝ ꯑꯃ ꯍꯨꯜꯂꯝꯃꯦꯕ ꯂꯧꯎ ꯄꯊꯥꯕꯁꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯇꯧꯔꯝꯃꯤꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯃꯤꯁꯤ ꯄꯨꯡꯍꯨꯟ ꯍꯥꯏꯕ ꯑꯃ ꯄꯥꯝꯐꯦꯜ ꯍꯥꯏꯕ ꯑꯃ ꯑꯗꯩ ꯂꯤꯡꯕꯁꯤꯅꯦꯕ ꯂꯥꯛꯏꯁꯦ ꯂꯤꯡꯕꯁꯤꯁꯨ ꯊꯥꯏꯅ ꯂꯤꯈꯥꯏ ꯑꯃꯅ ꯂꯤꯡꯅꯔꯝꯃꯤ ꯂꯥꯏꯇꯪ ꯑꯃꯅꯁꯨ ꯂꯤꯡꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯪꯕꯥꯏ ꯑꯃ ꯍꯥꯏꯁꯤ ꯆꯥꯎꯔꯥꯛꯅ ꯐꯧ kg 24-25 ꯍꯥꯏꯇꯥꯔꯦꯀꯣ ꯀꯪꯉꯀꯥꯟꯗꯗꯤ ꯆꯣꯠꯂꯤꯉꯩꯗꯗꯤ ꯑꯔꯥꯎꯟ 30 kg ꯐꯥꯎ ꯂꯨꯝꯃꯤꯀꯣ ꯁꯪꯕꯥꯏ ꯑꯆꯧꯕꯗꯗꯤ ꯑꯗꯨꯒ ꯀꯩꯅꯣꯗ ꯁꯪꯕꯥꯏꯒꯤ ꯇꯪꯈꯥꯏꯗꯨꯅ ꯂꯤꯈꯥꯏ ꯍꯥꯏꯔꯦꯗꯅ ꯂꯤꯈꯥꯏꯒꯤ ꯇꯪꯈꯥꯏꯁꯤꯅ ꯂꯥꯏꯇꯪꯅꯦꯕ ꯁꯪꯕꯥꯏ ꯑꯃꯅ ꯂꯧ ꯄꯔꯤ ꯑꯃ ꯍꯨꯟꯅꯔꯝꯃꯤꯕꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯥꯔꯂꯤ 70s ꯑꯗꯨꯋꯥꯏꯗꯗꯤ ꯀꯩꯅꯣ ꯇꯧꯔꯦ 50 ꯂꯤꯈꯥꯏ ꯍꯨꯜꯂꯛꯑꯦ ꯂꯤꯈꯥꯏꯗꯒꯤꯗꯤ ꯁꯪꯕꯥꯏ ꯂꯥꯛꯑꯦ ꯁꯪꯕꯥꯏꯗꯒꯤꯗꯤ ꯈꯔ ꯑꯃꯅ ꯃꯣꯟ ꯑꯃꯒꯁꯨ ꯂꯪꯁꯤꯜꯂꯦ ꯑꯗꯩ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯂꯦꯇꯦꯁ ꯇ꯭ꯔꯦꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯤꯁꯤ ꯑꯇꯩ ꯅꯠꯇꯦ ꯍꯥꯏꯕ꯭ꯔꯤꯠ ꯍꯥꯏꯅ ꯅꯣꯏꯁꯨ ꯇꯥꯔꯝꯒꯅꯦꯕ ꯍꯥꯏꯕ꯭ꯔꯤꯠꯁꯤ ꯀꯤꯂꯣꯗ ꯀꯌꯥꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕꯗ ꯂꯨꯄꯥ 150-ꯅꯤ 150-150ꯒ ꯌꯧꯔꯤꯕꯅꯤ ꯃꯅꯝ ꯅꯨꯡꯁꯤ ꯆꯥꯛ ꯊꯣꯛꯂꯛꯑꯦ ꯃꯗꯨꯅ ꯄꯤꯔꯤꯕ ꯏꯝꯄꯦꯛꯇꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯑꯥꯗꯒꯤ ꯄꯨꯁꯜꯂꯛꯄꯁꯤ ꯍꯥꯟꯅꯁꯤꯗꯩꯗ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ICARꯅ CAUꯅ ꯁ꯭ꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯣꯏ ꯄꯣꯠꯇꯣ ꯍꯥꯟꯅ ꯆꯍꯤ ꯑꯃ ꯍꯥꯟꯅ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯒꯗꯧꯅꯦꯕ ꯁꯤꯅ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯀꯌꯥꯝ ꯆꯪꯍꯜꯂꯤ ꯈꯣꯠꯍꯜꯂꯤ ꯍꯥꯏꯕꯁꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯇ ꯇꯧꯗꯕꯤꯗ ꯄꯪꯄꯨꯗ ꯄꯨꯁꯜꯂꯒ ꯇ꯭ꯔꯥꯏꯌꯦꯜꯗ ꯄꯪꯇꯧꯗ ꯇꯧꯔꯦꯕ ꯃꯁꯤꯅ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯍꯥꯏꯕ ꯅꯣꯏꯁꯨ ꯑꯗꯨꯝ ꯇꯥꯔꯝꯒꯅꯦꯕ ꯆꯨꯖꯥꯛ ꯍꯥꯏꯔꯁꯤ ꯆꯨꯖꯥꯛꯇ ꯉꯁꯤꯗꯩꯅ ꯆꯍꯤ 5-6 ꯆꯍꯤ 10 ꯐꯥꯗ꯭ꯔꯤꯗ ꯆꯍꯤ 7-8 ꯉꯥꯏꯔꯝꯃꯤꯅ ꯐꯣꯜꯁ ꯑꯥꯔꯃꯤ ꯋꯥꯔꯝ ꯂꯥꯏꯗꯣ ꯃꯗꯨ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯑꯃꯦꯔꯤꯀꯥꯗꯒꯤ ꯍꯤ ꯇꯥꯟꯅ ꯄꯥꯏꯔ ꯂꯥꯛꯄ ꯍꯥꯏꯁꯦ ꯁꯤꯠꯇꯒꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯁꯤꯠ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯋꯤ ꯁꯤꯠ ꯇ꯭ꯔꯤꯠꯃꯦꯟ ꯐꯅ ꯇꯧꯔꯛꯑꯁꯨ ꯌꯥꯕ ꯅꯠꯇꯦꯗ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯃꯔꯨ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯌꯨꯔꯤꯌꯥ ꯐꯪꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯁꯤ ꯌꯨꯔꯤꯌꯥ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯦ ꯍꯥꯏꯔꯒ ꯁꯦ SSPꯁꯦ ꯁꯨꯄꯔ ꯍꯥꯏꯔꯒ ꯈꯪꯗꯅ ꯁꯨꯄꯔꯁꯤ ꯀꯌꯥꯝ ꯍꯥꯞꯀꯅꯤ ꯑꯣꯔ ꯄꯣꯇꯥꯁ PSPꯁꯦ ꯀꯌꯥꯝ ꯍꯥꯞꯀꯅꯤꯁꯦ ꯃꯁꯤ ꯍꯧꯖꯤꯛꯁꯨ ꯂꯧꯃꯤ 100ꯒꯤ ꯃꯅꯨꯡꯗ 30ꯗꯤ ꯈꯪꯗꯦ ꯍꯥꯏ ꯑꯩꯗꯤ 80-90% ꯈꯪꯗꯦꯅ ꯂꯧꯏ ꯉꯔꯥꯡꯗꯒꯤ ꯍꯧꯅꯅ ꯅꯣꯏ ꯀꯩꯅꯣ ꯆꯠꯂꯨꯆꯣꯅꯦ ꯍꯣꯔꯦꯟ ꯂꯝꯐꯦꯜꯒꯤ ꯒꯣꯗꯥꯎꯟ ꯆꯠꯂꯨꯆꯣ ꯑꯗꯩ ꯄꯣꯔꯣꯝꯄꯥꯠꯇ ꯆꯠꯂꯨꯆꯣ ꯀꯥꯏꯗꯅꯣ ꯍꯧꯖꯤꯛꯇꯤ ꯃꯐꯝꯗ ꯂꯣꯏ ꯄꯤ ꯑꯗꯨ ꯀ꯭ꯌꯨ ꯂꯦꯞꯅꯩ ꯃꯌꯥꯝꯗꯨ ꯌꯦꯡꯉꯨ ꯃꯗꯨꯁꯨ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯀꯩꯅꯣ ꯑꯙꯥꯔ ꯑꯃ ꯄꯨꯊꯣꯛꯑꯅꯤ ꯑꯗꯒꯤ ꯂꯧꯒꯤꯄꯇꯥ ꯑꯃ ꯄꯨꯊꯣꯛꯑꯅꯤ ꯂꯧ ꯄꯇꯥꯗꯣ ꯄꯨꯊꯣꯛꯇ꯭ꯔꯗꯤ ꯅꯪ ꯂꯧ ꯄꯔꯤ ꯑꯃ ꯑꯣꯏꯔꯁꯨ ꯅꯉꯣꯟꯗ ꯄꯤꯔꯛꯀꯗꯣꯏꯗꯣ ꯌꯨꯔꯤꯌꯥ ꯕꯦꯒ 1-2ꯒ ꯄꯤꯔꯛꯀꯅꯤ ꯑꯗꯩ ꯃꯊꯪꯗ ꯄꯤꯅꯤ ꯄꯤꯔꯣꯏ ꯈꯪꯗꯦ ꯕꯦꯒ 1-2ꯗꯨꯅ ꯉꯁꯥꯏꯒꯤ ꯑꯁꯦꯡꯕ ꯐꯥꯔꯃꯔꯁꯤꯡꯗꯤ ꯉꯁꯤꯐꯥꯎꯗ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣ ꯂꯧꯕ ꯐꯪꯗꯦꯕ ꯍꯥꯔꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯃꯔꯝꯗꯤ ꯃꯣꯏ ꯉꯁꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔ ꯅꯠꯇ꯭ꯔꯒ ꯃꯅꯥꯛ ꯅꯛꯄ ꯀꯩꯅꯣ ꯆꯠꯂꯣꯏꯗ ꯃꯣꯏ ꯑꯗꯨ ꯆꯠꯂꯒ ꯃꯣꯏꯗ
ꯑꯗ ꯀ꯭ꯌꯨꯗ ꯂꯦꯞꯄꯒ ꯃꯇꯝꯗꯣ ꯃꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯥꯒꯤ ꯏꯪꯈꯣꯜꯗꯔ ꯂꯧꯗꯔ ꯑꯗꯨꯗ ꯃꯇꯝ ꯃꯥꯡꯕꯗꯨꯅ ꯃꯣꯏꯗ ꯀꯥꯟꯅꯕ ꯍꯦꯜꯂꯦꯕ ꯌꯥꯝꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯕ ꯃꯇꯝꯅꯤ ꯑꯗꯩ ꯂꯧꯃꯤꯁꯤꯡꯁꯤꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯀꯔꯝꯍꯥꯏꯅ ꯇꯧꯔ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯎꯔꯤꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯂꯧꯃꯤꯁꯤꯡꯁꯤꯁꯨ ꯑꯁ ꯌꯨꯔꯤꯌꯥ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯄꯣꯇꯥꯁ ꯁꯨꯄꯔꯒꯥꯗꯨꯁꯨ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯦꯟꯂꯣꯛ ꯑꯦꯔꯤꯌꯥ ꯑꯣꯏꯕꯅꯤꯅ ꯁꯤꯗꯩꯗ ꯀꯩꯅꯣꯈꯔ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯕꯁꯤꯗꯤ ꯄꯤꯕꯤꯔꯒꯗꯤ ꯂꯧꯃꯤꯁꯤꯡꯁꯤ ꯈꯤꯇꯪꯗꯁꯨ ꯐꯅꯤꯗꯅ ꯂꯧ ꯀꯅꯥꯅ ꯎꯅꯤꯡꯗꯣꯏꯅꯣ ꯍꯧꯖꯤꯛ ꯂꯧ ꯁꯪꯉꯝ ꯑꯃ ꯎꯕꯗ ꯊꯥꯏꯅꯒꯤ ꯐꯧꯗ ꯑꯩ ꯍꯥꯏꯅꯤ ꯁꯦ ꯀꯩꯅꯣ ꯍꯥꯏꯔꯁꯤ ꯆꯥꯡꯂꯩ ꯍꯥꯏꯔꯁꯤ ꯐꯧꯕꯣꯠ 9 ꯊꯣꯛꯏ ꯐꯧꯕꯣꯠ 9 ꯊꯣꯛꯑꯗꯤ ꯂꯐꯨꯗꯨꯗ ꯀꯌꯥꯅꯣ ꯐꯧꯕꯣꯠ 2ꯒ ꯇꯝꯒꯗ꯭ꯔꯥ 3ꯒ ꯇꯝꯒꯗ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯀꯅꯥꯅ ꯆꯥꯡꯂꯩ ꯊꯥꯗꯣꯏꯅꯣꯕ ꯅꯪꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯐꯧꯕꯣꯠ 30 ꯊꯣꯛꯑꯦꯅꯁꯨ ꯈꯜꯂꯁꯦꯕ ꯐꯧꯕꯣꯠ 30 ꯍꯥꯏꯁꯤ ꯁꯦ ꯐꯧꯕꯣꯠ ꯑꯃꯅ KG 60 KG ꯑꯃ ꯄꯥꯔꯁꯦꯕ 60  into 30 ꯀꯌꯥꯅꯣ 180 180 into ꯁꯦ ꯄꯔꯤꯗꯗꯤ 4ꯅ ꯄꯔꯤꯗꯗꯤ ꯀꯌꯥ ꯇꯥꯔꯦ 520 ꯔꯥ 520 ꯅꯠꯇ꯭ꯔꯥ ꯇꯣꯟ 5ꯗꯅꯦꯕ ꯇꯣꯟ 5 ꯊꯣꯛꯄꯗꯨ ꯄꯔꯤꯗꯩ ꯇꯣꯟ 5 ꯊꯣꯛꯄꯗꯨꯗ ꯃꯗꯨ ꯆꯪꯉꯤꯕ ꯏꯟꯄꯨꯠ ꯃꯌꯥꯝꯗꯣ ꯑꯝꯇ ꯄꯥ ꯌꯦꯡꯉꯨꯅꯦ ꯏꯟꯄꯨꯠ ꯃꯌꯥꯝꯗꯣ ꯄꯥꯎ ꯑꯗꯩ ꯈꯣꯏꯕꯒꯤ ꯚꯔꯥ ꯀꯌꯥꯅꯣ ꯑꯗꯩ ꯍꯧꯖꯤꯛ ꯈꯣꯏꯕꯗ ꯂꯨꯄꯥ 1,000 1,000ꯁꯤꯅ ꯃꯤꯅꯤꯃꯝ 1,000ꯒꯤ ꯃꯊꯛ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛ ꯄꯤꯅꯔꯤꯁꯦ ꯁꯪꯒꯝ ꯑꯃ ꯈꯣꯏꯕꯗ ꯂꯧ ꯈꯣꯏꯕꯁꯤ ꯌꯥꯝꯗ꯭ꯔꯕꯗ 4-5ꯔꯛꯇꯤ ꯈꯣꯏꯅꯩ 5ꯔꯛ ꯈꯣꯏꯕꯗ 5,000 ꯆꯠꯈ꯭ꯔꯦ ꯑꯗꯩ ꯂꯧꯔꯥꯡ ꯁꯨꯕꯅ ꯑꯃꯨꯛ ꯁꯨꯔꯛꯀꯅꯤ ꯑꯗꯩ ꯎꯀꯥꯏ ꯇꯛꯄꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯄꯩꯁꯥ ꯀꯌꯥꯅꯣꯕ ꯆꯪꯒꯗꯣꯏꯗꯣ ꯑꯗꯨꯅ ꯂꯧꯁꯤ ꯃꯌꯥꯝꯁꯤ ꯃꯨꯟꯅ ꯄꯥꯊꯣꯛꯀꯥꯟꯗ ꯃꯥꯅ ꯐꯧꯕꯣꯠ ꯉꯁꯥꯏ ꯂꯧ ꯄꯔꯤꯗ ꯇꯣꯟ 5 ꯐꯪꯒꯦꯅꯁꯨ ꯈꯜꯂꯣ ꯇꯣꯟ 5 ꯍꯥꯏꯁꯤ ꯐꯪꯗꯕꯅ ꯑꯌꯥꯝꯕꯅꯤ ꯐꯪꯉꯤꯁꯤ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯐꯥꯔꯃꯔ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯇꯝꯄꯥꯛꯇ ꯂꯩꯕꯁꯤꯒꯤ 5-10%ꯒꯨꯝꯕꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯃꯣꯏ ꯑꯗꯨꯒꯤ ꯆꯥꯡ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯣꯟ 5 ꯐꯪꯉꯤ ꯒꯥꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯦꯚꯔꯦꯖꯇꯗꯤ ꯆꯦꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏ ꯐꯧꯁꯤ ꯅꯪ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟ ꯆꯠꯂ ꯌꯦꯡꯉꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯣꯟ ꯑꯩꯈꯣꯏ ꯐꯧ ꯃꯁꯤꯡ ꯑꯗꯨꯛ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣই ꯌꯨꯔꯤꯌꯥꯁꯤꯅ ꯀꯗꯥꯏ ꯆꯠꯂꯤ ꯁꯤ ꯂꯣꯏ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯀꯩꯅꯣ ꯊꯥꯕꯗ ꯆꯠꯂꯝꯃꯤꯁꯦ ꯅꯪꯒꯤ ꯄꯣꯄꯤ ꯊꯥꯕꯗ ꯆꯠꯂꯤꯁꯦ ꯁꯣꯝꯗꯅ ꯐꯥꯔꯃꯔ ꯂꯧꯕꯨꯛꯇ ꯌꯨꯔꯤꯌꯥ ꯍꯥꯞꯅꯕ ꯐꯪꯗ꯭ꯔꯦ ꯌꯨꯔꯤꯌꯥ ꯕꯦꯛ ꯑꯃ ꯂꯩꯈꯤꯕꯗ ꯐꯪꯗꯕ ꯃꯇꯝꯗ 1,000ꯒ ꯌꯧꯏ ꯖꯨꯗꯤꯁꯤꯌꯁꯂꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯀꯦꯃꯤꯀꯦꯜ ꯑꯣꯏꯔꯁꯨ ꯖꯨꯗꯤꯁꯤꯌꯁꯂꯤ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯄꯩꯁꯥꯁꯤ ꯌꯥꯝ ꯁꯦꯞ ꯇꯧꯋꯦꯕ ꯑꯩꯉꯣꯟꯗꯒ ꯌꯨꯔꯤꯌꯥ ꯁꯤꯖꯤꯟꯅꯧ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯀꯩꯗꯧꯗꯒꯦꯗ ꯀꯤꯂꯣ ꯑꯃꯅ ꯂꯧ ꯄꯔꯤ ꯑꯃ ꯀꯣꯟꯅꯅꯤ ꯀꯔꯝꯍꯥꯏꯅ ꯀꯣꯟꯅꯅꯤ ꯍꯥꯏꯕ꯭ꯔꯥ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ 15 ꯂꯤꯇꯔ ꯑꯣꯔ 20 ꯂꯤꯇꯔ ꯄꯝꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯌꯥꯁꯤ ꯇꯦꯕꯜ ꯁ꯭ꯄꯨꯟ ꯑꯃ ꯈꯤꯇꯪ ꯍꯦꯟꯅ 10 ꯒ꯭ꯔꯥꯝꯒꯨꯝꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯗ ꯊꯤꯠꯈ꯭ꯔ ꯂꯣꯏꯔꯦ ꯏꯁꯤꯡ ꯍꯥꯞꯄꯒ ꯊꯤꯠꯂꯒ ꯏꯁꯤꯡ ꯄꯝꯗꯨꯅ ꯍꯥꯞꯄ ꯀꯥꯞꯄꯗ ꯉꯁꯥꯏꯒꯤ ꯍꯞꯇꯥ ꯑꯃ 10ꯅꯤꯗꯤ ꯄꯥꯝꯕꯤꯗꯨ ꯐꯒꯠꯀꯅꯦꯕ ꯑꯗꯣ ꯌꯨꯔꯤꯌꯥꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯅꯤꯅ ꯀꯩꯗꯧꯕ ꯌꯨꯔꯤꯌꯥ ꯁꯤꯖꯤꯟꯅꯕꯒꯤ ꯑꯃꯥꯡꯕꯅꯤ ꯀꯩꯅꯣ ꯃꯥꯗꯤ ꯃꯁꯥꯗꯨ ꯊꯣꯠꯇꯣꯛꯍꯜꯂ ꯄꯥꯝꯕꯤꯗꯨ ꯊꯣꯠꯇꯣꯛꯍꯜꯂꯛꯀꯗꯣꯏꯅꯤ ꯊꯣꯠꯇꯣꯛꯍꯜꯂꯗꯤ ꯀꯩꯗꯧꯔꯦ ꯇꯤꯟꯅ ꯄꯥꯝꯕꯗꯨ ꯌꯥꯝ ꯑꯣꯏꯗ꯭ꯔꯣ ꯑꯗꯩ ꯍꯥꯏꯕ꯭ꯔꯤꯠ ꯊꯥꯕꯗꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯀꯌꯥ ꯈꯪꯉꯛꯇꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯪꯉꯛꯇꯕ ꯇꯨꯡꯒꯣ ꯚꯥꯏꯔꯁ ꯅꯦꯃꯥꯇꯣꯠ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯔꯦ ꯂꯧꯕꯨꯛ ꯑꯌꯥꯝꯕ ꯀꯔꯤꯗꯤ ꯇꯥꯏ ꯅꯦꯃꯥꯇꯣꯠ ꯇꯥꯕ ꯂꯧꯕꯨꯛꯇꯨꯗ ꯇ꯭ꯔꯦꯛꯇꯔꯁꯤ ꯑꯃꯗꯁꯨ ꯈꯣꯏꯔꯨꯅꯤ ꯑꯃꯗꯁꯨ ꯑꯃꯗꯒꯤ ꯑꯃꯗꯒꯤ ꯇ꯭ꯔꯦꯛꯇꯔꯗꯨꯒꯤ ꯆꯀꯥꯗꯨꯗ ꯑꯗꯨꯝ ꯄꯛꯂꯛꯄ ꯈꯣꯠꯂꯛꯄꯗꯨꯅ ꯑꯗꯨꯝ ꯌꯥꯟꯁꯤꯜꯂꯒ ꯑꯗꯒꯤ ꯐꯧꯗꯨꯁꯨ ꯑꯗꯨꯝ ꯂꯥꯛꯑꯅꯤ
ꯃꯁꯤꯒꯤ ꯐꯅꯕ ꯐꯥꯔꯃꯔꯁꯤ ꯐꯅꯌꯥꯝꯗꯤ ꯍꯥꯏꯔꯦ ꯂꯧꯗꯕꯤ ꯋꯥꯅꯤ ꯃꯁꯤ ꯉꯥꯛꯊꯣꯛꯄꯁꯤ ꯈ꯭ꯋꯥꯏ ꯂꯥꯏꯕ ꯄꯥꯝꯕꯩꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦꯕ ꯁꯅꯥꯔꯩ ꯊꯥꯕ ꯁꯅꯥꯔꯩꯁꯤ ꯃꯥꯒꯤ ꯂꯧ ꯐꯩꯗꯣꯝ ꯈꯨꯗꯤꯡꯒꯤ ꯂꯧꯔꯤꯌꯥꯗꯨꯅ ꯐꯖꯅ ꯊꯥꯕꯤꯔ ꯂꯣꯏꯔꯦ ꯑꯗꯒꯤ ꯐꯥꯔꯃꯔꯁꯤꯡ ꯍꯥꯏꯅꯕ ꯌꯥꯗꯕꯅꯦ ꯐꯨꯠ 10 ꯈꯨꯗꯤꯡꯒꯤ ꯈꯥꯒ ꯋꯥꯡꯒꯗ ꯐꯨꯠ ꯑꯃꯃꯝꯒꯤ ꯂꯝꯕꯤ ꯊꯝꯃꯣ ꯑꯗꯨ ꯈꯛꯇꯪ ꯈꯥꯎ ꯍꯥꯏꯕꯗ ꯑꯗꯨ ꯈꯛꯇꯪ ꯈꯥꯛꯄꯗ ꯃꯥꯒꯤ ꯄꯣꯠꯊꯣꯛꯁꯤ ꯁꯪꯒꯝ ꯑꯃꯗ ꯐꯧ ꯁꯪꯕꯥꯏ ꯑꯃꯗꯩꯅ ꯁꯪꯕꯥꯏ 3 ꯍꯦꯟꯒꯠꯀꯅꯦꯕ ꯀꯔꯤꯒꯤꯅꯣꯗ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯄꯥꯝꯐꯦꯜ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯁꯤꯗꯗꯤ ꯍꯨꯟꯕꯁꯤꯗꯗꯤ ꯄꯥꯟꯗꯣꯡꯁꯤ ꯃꯥꯅ ꯃꯆꯥ ꯄꯣꯛꯀꯗꯣꯏꯁꯤ ꯌꯥꯝ ꯀꯨꯡꯉꯗꯤ ꯆꯔꯣꯡꯁꯤ ꯁꯨꯛꯇꯦꯟ ꯁꯥꯡꯉꯔꯣꯏꯕ ꯁꯥꯡꯒꯗ꯭ꯔꯣ ꯑꯗꯩ ꯇꯣꯉꯥꯟ ꯐꯖꯅ ꯑꯃꯃꯝꯗ ꯑꯦꯁꯥꯔꯥꯏ ꯀꯥꯏ ꯇꯧꯔꯗꯤ ꯑꯃꯃꯝꯇꯪ ꯊꯥꯔ ꯃꯆꯥꯗ 40, 50 ꯍꯨꯟꯕꯗ 100ꯒ ꯄꯣꯛ ꯂꯩꯕꯅꯦꯕ ꯑꯩꯅ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯗ ꯑꯦꯁꯥꯔꯥꯏꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣই ꯃꯩꯇꯩꯒꯤ ꯐꯧꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯛꯈ꯭ꯔꯤꯁꯤ ꯀꯩꯅꯣꯅꯤ ꯃꯣꯏꯔꯥꯡ ꯐꯧꯅꯤ ꯃꯣꯏꯔꯥꯡ ꯐꯧꯁꯤ ꯃꯆꯥ ꯏꯐꯦꯛꯇꯤꯞ ꯇꯤꯜꯂꯔꯁꯤ 60ꯐꯥꯎ ꯐꯪꯉꯦꯕ ꯃꯆꯥ 50, 60ꯐꯥꯎ ꯄꯣꯛꯑꯦꯕ ꯑꯗꯣ ꯏꯐꯦꯛꯇꯤꯞ ꯇꯤꯜꯂꯔꯗꯨ ꯑꯦꯚꯔꯦꯖꯇ 40ꯗꯪ ꯄꯥꯔꯣꯅꯦ ꯐꯧ ꯄꯥꯝꯕꯤ ꯁꯪꯒꯝ ꯑꯃꯗ ꯃꯥꯅ ꯊꯥꯗꯣꯏꯗꯣ 40 ꯑꯣꯏꯕ ꯃꯇꯝꯗ ꯁꯥꯏꯗ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯃꯗ ꯂꯧ ꯁꯪꯒꯝ ꯑꯃꯗ ꯐꯧꯕꯣꯠ 30ꯁꯤ ꯏꯀꯣꯝ ꯀꯣꯝꯅ ꯐꯪꯉꯦꯕ ꯑꯗꯣ ꯃꯣꯏꯔꯥꯡ ꯐꯧꯗ ꯐꯧꯔꯦꯟ ꯃꯨꯕꯤꯗꯗꯤ ꯑꯗꯨ ꯌꯧꯗꯦꯀꯣ ꯐꯧꯔꯦꯟ ꯃꯨꯕꯤꯗꯗꯤ ꯁꯨꯞꯅꯇꯒꯤ 24 ꯐꯥꯎ ꯊꯣꯛꯏ ꯍꯧꯖꯤꯛꯇꯤ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯕꯅꯤꯅ ꯑꯦꯁꯥꯔꯥꯏꯁꯤ ꯐꯖꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯔꯛ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯕꯃꯇꯝꯗꯗꯤ ꯅꯨꯃꯤꯠ 9ꯅꯤꯗꯩꯅ 12ꯅꯤ ꯐꯥꯎꯕꯗ ꯂꯤꯡꯉꯨ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯗꯅ ꯑꯃꯨꯛ 9ꯅꯤꯗꯩꯅ 10ꯅꯤ ꯃꯅꯨꯡꯗ ꯂꯤꯡꯉꯨ ꯍꯥꯏ ꯍꯥꯏꯗꯤ ꯄꯥꯝꯕꯤꯗꯨ ꯃꯔꯥꯗꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒꯨꯝꯕꯗ ꯕꯦꯗ ꯁꯦꯝꯃꯒ ꯆꯨꯝꯅ ꯂꯧꯈꯠꯂꯒ ꯈꯤꯟꯕ ꯈꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯧ ꯂꯤꯡꯉꯤꯅꯦꯅ ꯃꯔꯥꯗꯣ ꯁꯣꯛꯑꯒꯗꯤ ꯍꯌꯦꯡ ꯃꯥꯒꯤ ꯃꯆꯥ ꯄꯣꯛꯂꯛꯄꯒꯤ ꯃꯆꯥ ꯀꯩꯅꯣ ꯇꯧꯕꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯠꯂꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯅꯧꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯏꯕ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯅꯧꯕ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯍꯧꯖꯤꯛꯁꯨ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯁꯛꯁꯦꯁ ꯑꯣꯏꯒꯗꯧꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯆꯍꯤ 50 ꯆꯥꯡ ꯋꯥꯠꯈꯤꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕ ꯏꯁꯤꯡꯁꯤꯡꯁꯤ ꯆꯤꯡ ꯇꯨꯔꯦꯟ ꯄꯥꯠꯁꯤꯗꯒꯤ ꯂꯥꯛꯏ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯆꯤꯡ ꯇꯨꯔꯦꯟ ꯄꯥꯠꯁꯤꯕꯨ ꯀꯌꯥꯝ ꯊꯤꯅ ꯄꯣꯂꯨꯇꯦꯠ ꯑꯣꯏꯔꯒꯦ ꯌꯦꯡꯉꯣ ꯆꯤꯡꯗꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯁꯤꯖꯤꯟꯅ ꯂꯩꯔꯦ DDT ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯉꯁꯤꯐꯥꯎ ꯕꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯗꯔꯈꯥꯁ ꯊꯥꯈ꯭ꯔꯦ ꯇꯧꯗꯦ ꯆꯤꯡꯗꯅ DDT ꯁꯤꯖꯤꯟꯅꯩ ꯇꯝꯄꯥꯛꯇꯕꯨꯗꯤ ꯕꯦꯟ ꯇꯧꯈ꯭ꯔꯦ DDTꯗꯨ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯗ DDTꯁꯤꯅ ꯁꯣꯟꯕꯁꯤ ꯀꯌꯥꯝ ꯁꯣꯟꯒꯦꯗ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤ ꯆꯍꯤ 100ꯗꯩꯅ 200 ꯐꯥꯎꯕ ꯃꯥꯒꯤ ꯍꯨꯁꯤ ꯑꯗꯨꯝ ꯂꯩꯅꯦꯕ ꯀꯣꯟꯕ ꯉꯝꯗꯦꯕ ꯑꯗꯨꯕꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯖꯄꯅꯤꯁ ꯇꯦꯛꯅꯣꯂꯣꯖꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ OSD ꯀꯝꯄꯣꯖꯔ ꯀꯥꯏꯅ ꯃꯣꯏꯅ ꯍꯤꯡꯀꯨꯞꯁꯤꯡ ꯑꯩꯈꯣꯏ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡ ꯁꯦꯝꯃꯒ ꯀꯩꯅꯣ ꯃꯌꯥꯝ ꯀꯝꯄꯣꯁ ꯁꯦꯝꯃꯀꯥꯟꯗꯗꯤ ꯆꯍꯤ 5, 10ꯗꯗꯤ ꯃꯥ DDTꯒꯤ ꯀꯩꯅꯣꯗꯨ ꯀꯣꯟꯕ ꯉꯝꯃꯦꯕ ꯆꯍꯤ 5, 10ꯗ ꯀꯣꯟꯕ ꯉꯝꯃꯗꯤ ꯑꯗꯨꯒꯨꯝꯕ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝꯁꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤ ꯈꯔꯗꯤ ꯐꯒꯠꯂꯛꯀꯅꯤ ꯑꯗꯣ ꯆꯤꯡꯗ DDTꯁꯤꯃ ꯕꯦꯟ ꯇꯧꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯆꯤꯡꯗ ꯕꯦꯟ ꯇꯧꯗ꯭ꯔꯤꯉꯩ ꯀꯩꯗꯧꯉꯩꯗ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯂꯧꯀꯣꯟꯗ ꯑꯩ ꯇꯣꯉꯥꯟꯅ ꯊꯝꯖꯔꯦ ꯈꯣꯠꯆꯔꯦ ꯑꯩ ꯍꯌꯦꯡ ꯑꯩꯗꯤ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯁꯤꯖꯤꯟꯅꯅꯤ ꯀꯥꯏ ꯇꯧꯔꯁꯨ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯍꯥꯏꯗꯨ ꯃꯊꯛꯇꯒꯤ ꯂꯥꯛꯄꯗ ꯌꯥꯎꯒꯗꯧꯗ ꯍꯥꯏꯕꯅꯦ ꯃꯁꯥꯅ ꯌꯥꯎ ꯇꯥꯕꯅꯦꯕ ꯑꯗꯨꯅ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡꯁꯦ ꯑꯩ ꯏꯁꯥꯕꯨꯗꯤ ꯉꯁꯤꯐꯥꯎꯗ ꯑꯩꯒꯤ ꯐꯤꯜꯗ ꯑꯩꯅ ꯍꯦꯛ ꯂꯧ ꯎꯕ ꯍꯧꯔꯛꯄꯗꯒꯤ ꯀꯦꯃꯤꯀꯦꯜ ꯏꯟꯁꯦꯛꯇꯤꯁꯥꯏꯠ ꯀꯦꯃꯤꯀꯦꯜ ꯄꯦꯁꯇꯤꯁꯥꯏꯠ ꯑꯣꯔ ꯍꯥꯔꯕꯤꯁꯥꯏꯠ ꯑꯝꯇ ꯁꯤꯖꯤꯟꯅꯗꯦ ꯅꯥꯄꯤ ꯍꯤꯗꯥꯛ ꯈꯪꯗꯦ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯑꯗꯨꯝ ꯁꯤꯖꯤꯟꯅꯗꯦ ꯀꯩꯅꯣꯗ ꯅꯥꯄꯤ ꯍꯧꯖꯤꯛꯅ ꯅꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯁꯤ ꯆꯤꯡꯗ ꯄꯣꯄꯤ ꯊꯥꯕ ꯁꯤꯖꯤꯟꯅꯔꯤꯁꯤ ꯀꯩꯅꯣꯅꯤ ꯅꯪꯒꯤ ꯖꯪꯒꯜ ꯀꯠꯇꯤꯡ ꯍꯥꯏꯔꯒ ꯈꯪꯅꯩꯕ ꯑꯩꯈꯣꯏ ꯅꯥꯄꯤ ꯍꯤꯗꯥꯛꯀꯤꯅꯤ ꯑꯁꯤꯅ ꯀꯥꯞꯊꯣꯛꯈ꯭ꯔꯅꯤ
ꯅꯥꯄꯤ ꯍꯤꯗꯥꯛꯁꯤ ꯃꯈꯜ ꯑꯅꯤꯅꯤ ꯃꯅꯥ ꯁꯤꯕ ꯑꯃ ꯃꯔꯨ ꯁꯤꯕ ꯑꯃ ꯑꯁꯤ ꯐꯠ ꯀꯥꯞꯊꯣꯛꯈ꯭ꯔꯅꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯄꯥꯝꯕꯤꯁꯤ ꯊꯣꯛ ꯐꯨꯛꯇꯣꯛꯑꯅꯤ ꯑꯗꯩ ꯃꯣꯏ ꯍꯨꯟꯅꯤꯡꯉꯤꯕ ꯃꯔꯨ ꯑꯗꯨ ꯍꯨꯜꯂꯅꯤ ꯁꯦꯝꯁꯤꯡ ꯑꯗꯩ ꯖꯒꯥ ꯈꯔ ꯑꯃꯅ ꯃꯣꯏ ꯀꯣꯕꯤ ꯑꯂꯨ ꯀꯩꯀꯩ ꯊꯥꯖꯤꯟꯈ꯭ꯔꯅꯤ ꯍꯟꯗꯛꯀꯤ ꯆꯍꯤꯗꯒꯤꯗꯤ ꯑꯩꯒ ꯂꯣꯏꯅꯖꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯏꯃꯥꯟꯅꯕꯁꯤꯡ ꯃꯣꯏꯗ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯇꯦꯜꯂꯦ ꯑꯩꯗꯤ ꯅꯥꯔꯨꯕꯗꯒꯤ ꯏꯁꯥꯁꯨ ꯁꯣꯜꯂꯦ ꯑꯗꯨꯅ ꯅꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯑꯩ ꯁꯤꯔꯁꯨ ꯅꯣꯏ ꯌꯣꯛꯈꯠꯍꯧꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯝꯇꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯝꯇꯅ ꯀꯩꯗꯧꯉꯩꯗ ꯍꯨꯕ ꯉꯝꯃꯔꯣꯏꯗꯧꯅꯦꯕ ꯑꯗꯨ ꯌꯣꯛꯈꯠꯍꯧꯔꯒꯗꯤ ꯌꯣꯛꯈꯠꯃꯤꯟꯅꯁꯤ ꯀꯗꯥꯏꯗ ꯐꯪꯒꯦꯗꯣ ꯑꯩ ꯍꯥꯏꯒꯦ ꯑꯩꯗꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯏ ꯏꯔꯥꯡꯁꯤꯅ ꯈꯔ ꯐꯔꯕꯨꯗꯤ ꯑꯗꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯤ ꯑꯩ ꯈꯪꯅ ꯆꯥꯟꯅꯕ ꯉꯔꯥꯡ ꯅꯍꯥꯟꯃꯛꯇꯗ ꯀꯩꯅꯣꯗꯒꯤ ꯀ꯭ꯋꯥꯊꯥꯗꯒꯤ ꯆꯥꯍꯧ ꯃꯈꯜ 5-6 ꯄꯤꯔꯛꯏ ꯑꯗꯒꯤ ꯆꯥꯍꯧꯁꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯍꯣꯡ ꯍꯥꯏꯕ ꯈꯨꯟꯗꯨ ꯇꯥꯔꯕ ꯋꯥꯍꯣꯡꯗꯨꯗꯁꯨ ꯆꯥꯍꯧ ꯃꯈꯜ ꯑꯃ ꯐꯪꯉꯝꯃꯦꯕ ꯑꯗꯨꯅ ꯆꯦꯡꯗꯤ ꯃꯨꯁꯤꯟ ꯃꯨꯔꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯗꯗꯤ ꯆꯥꯛꯇꯧꯅ ꯇꯧꯋꯤ ꯑꯗꯣ ꯃꯅꯝꯗꯤ ꯌꯥꯎꯗꯕ ꯑꯗꯒꯤ ꯉꯁꯤꯗꯤ ꯑꯩꯅ ꯆꯍꯤ 4-5ꯁꯦ ꯀꯟꯅ ꯍꯧꯖꯤꯛ ꯍꯣꯠꯅꯔꯛꯏ ICARꯅꯁꯨ ꯉꯔꯥꯡ ꯅꯍꯥꯟ ꯃꯣꯏꯁꯨ ꯍꯥꯏ ꯌꯤꯜꯗꯤꯡ ꯆꯥꯍꯥꯎ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍꯥꯟꯅ ꯗꯤꯟ ꯑꯣꯏꯔꯝꯕ ꯄ꯭ꯔꯣꯐꯦꯁꯔ JM ꯂꯥꯏꯁ꯭ꯔꯝ ꯑꯩ ꯃꯔꯨꯞ JM ꯂꯥꯏꯁ꯭ꯔꯝꯅꯁꯨ ꯃꯥꯅ ꯁꯅꯥ ꯆꯥꯍꯥꯎ ꯑꯣꯏꯅ ꯊꯣꯛꯂꯛꯑꯒ ꯔꯤꯂꯤꯁꯇꯤ ꯇꯧꯗꯦ ꯐꯥꯔꯃꯔ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯁꯥꯊꯤꯒꯩꯗ ꯈꯪꯗꯕꯁꯤꯡꯅ ꯔꯤꯂꯤꯁ ꯇꯧꯗꯦꯅ ꯔꯤꯂꯤꯁ ꯇꯧꯕ ꯍꯥꯏꯁꯤ ꯔꯤꯀꯣꯛꯅꯥꯏꯁ ꯇꯧꯕ ꯍꯥꯏꯁꯤ ꯐꯥꯔꯃꯔꯅ ꯔꯤꯀꯣꯛꯅꯥꯏꯁ ꯇꯧꯔ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯁ꯭ꯇꯦꯠꯇ ꯔꯤꯀꯣꯛꯅꯥꯏꯁ ꯇꯧꯍꯟꯕꯁꯤ ꯀꯩꯗꯧꯒꯗꯒꯦꯗ ꯗꯤꯁꯇ꯭ꯔꯤꯛ 3-4 ꯊꯥꯟꯒꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔꯒꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯔꯤ ꯇꯥꯏ ꯀꯔꯤ ꯇꯥꯗꯦ ꯑꯗꯨ ꯌꯦꯡꯀꯥꯟꯗ ꯃꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯃꯤꯇꯤꯗꯨꯅ ꯐꯝꯃ ꯀꯥꯟꯗ ꯑꯗꯨꯗ ꯔꯤꯂꯤꯁ ꯇꯧꯒꯗꯧꯅꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯒꯤ ꯁꯥꯏꯟꯇꯤꯁ ꯑꯃꯅꯤꯒ ꯇꯧꯔꯒ ꯑꯩꯅ ꯍꯦꯛꯇ ꯑꯃ ꯄꯨꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯌꯥꯕ ꯅꯠꯇꯦꯕ ꯌꯥꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯤꯡ ꯐꯧ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯅꯣꯏ ꯊꯣꯏꯕꯤ ꯐꯧ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯣ ꯊꯣꯏꯕꯤ ꯐꯧ ꯍꯥꯏꯁꯤ ꯀꯦꯗꯤꯗꯒꯤ ꯑꯣꯞ ꯇꯥꯕ ꯌꯥꯎꯔꯛꯄꯗꯒꯤ ꯑꯗꯩ ꯁꯦꯝꯃꯒ ꯊꯣꯏꯕꯤ ꯐꯧ ꯑꯣꯏꯅ ꯊꯣꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯈꯝꯕ ꯐꯧ ꯊꯣꯏꯕꯤ ꯐꯧ ꯑꯗꯨ ꯐꯧ ꯔꯥꯖꯦꯟ ꯐꯧ ꯍꯥꯏ ꯆꯥꯡꯂꯩꯒꯗꯣ ꯔꯥꯖꯦꯟ ꯐꯧ ꯊꯣꯟ ꯂꯩꯔꯝꯃꯦ ꯍꯦ ꯏꯕꯨꯡꯉꯣ ꯅꯪ ꯖꯦꯜ ꯆꯪꯅꯤꯅꯦ ꯅꯪ ꯇꯧꯔꯤꯗꯣ ꯇꯧꯅꯦ ꯌꯥꯝꯃꯨꯡ ꯑꯩ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔ ꯑꯩꯅ ꯃꯁꯤ ꯀꯅꯥꯝ ꯊꯥꯅ ꯌꯣꯛꯈꯠꯆꯔꯛꯄꯅꯤꯀꯣ ꯑꯗꯨꯅꯤ ꯅꯪꯅ ꯋꯥꯅ ꯌꯣꯛꯈꯠꯂꯛꯑꯦꯅ ꯅꯪꯅ ꯍꯦꯛꯇ ꯆꯥꯡꯂꯩꯕꯨ ꯔꯥꯖꯦꯟ ꯐꯧ ꯑꯣꯏꯅ ꯊꯣꯟꯕ ꯇꯧꯅꯨ ꯇꯧꯍꯩꯗꯕꯅꯤ ꯍꯌꯦꯡ ꯅꯪ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯂꯀꯥꯟꯗ ꯏꯁꯣꯔꯅ ꯌꯥꯔꯣꯏꯅꯦ ꯅꯪꯕꯨ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯃꯃꯤꯡꯒꯤ ꯄꯪꯊꯣꯟꯗ ꯊꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯑꯩꯁꯨ ꯌꯥꯝ ꯄꯦꯜꯍꯧꯗꯕ ꯑꯃ ꯂꯩꯈꯤꯗꯕ ꯇꯥꯃꯣ ꯖꯣꯒꯤꯟꯗ꯭ꯔꯣ ꯍꯥꯟꯅꯩ ꯔꯤꯖꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯑꯣꯏꯔꯝꯕꯅꯤ ꯃꯣꯡꯁꯥꯡꯉꯩꯗꯒꯤ ꯃꯥꯅ ꯁꯣꯜꯂꯀꯥꯟꯗꯨꯗ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯏꯟꯇꯔꯦꯁ ꯃꯥ ꯎꯅꯒꯦꯗꯤ ꯈꯜꯂꯒ ꯎꯅꯕ ꯐꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩ ꯄꯦꯟꯈꯤꯗꯦ ꯃꯥꯅꯁꯨ ꯐꯧ ꯌꯥꯝ ꯄꯨꯊꯣꯛꯑꯝꯃꯤ ꯑꯌꯥꯡ ꯂꯩꯃꯒꯥꯁꯦ ꯃꯥꯅ ꯄꯨꯊꯣꯛ ꯐꯧꯅꯤ ꯗꯔꯝ ꯐꯧꯒꯥꯁꯤ ꯃꯥꯅ ꯇꯧꯔꯝꯕꯗꯒꯤ ꯃꯥꯅ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯐꯥꯔꯃꯔꯅ ꯗꯔꯝ ꯐꯧ ꯑꯣꯏꯅ ꯗꯔꯝꯗ ꯇꯤꯡꯉꯒ ꯑꯗꯩ ꯑꯣꯐ ꯗꯔꯝ ꯐꯧ ꯑꯣꯏꯅ ꯊꯣꯡꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐꯧꯗꯤ ꯐꯅꯌꯥꯝ ꯄꯨꯊꯣꯛꯆꯔꯝꯕ ꯅꯨꯄꯥꯅꯤ ꯔꯥꯖ ꯕ꯭ꯔꯤꯗꯔꯅꯦꯕ ꯑꯍꯣꯡ ꯁꯥꯕꯝ ꯖꯣꯒꯤꯟꯗ꯭ꯔꯣꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯅ ꯅꯤꯡꯊꯤ ꯆꯥꯍꯥꯎ ꯁꯤꯅ ꯀ꯭ꯋꯥꯊꯥꯗꯒꯤ ꯐꯪꯈꯤꯕꯅꯤ ꯆꯥꯍꯥꯎ ꯑꯉꯧꯕꯅꯦꯕ ꯁꯤꯅ ꯅꯤꯡꯊꯤ ꯆꯥꯍꯥꯎ ꯑꯩ ꯃꯤꯠꯁꯤꯁꯨ ꯐꯠꯇꯕꯅꯤꯅ ꯁꯤꯅ ꯍꯩꯃꯥꯡ ꯆꯥꯍꯥꯎ ꯁꯤꯅꯤ ꯌꯥꯝ ꯑꯩꯈꯣꯏꯅ ꯊꯥꯕꯗ ꯌꯣꯛꯈꯠꯄꯗ ꯌꯥꯝ ꯀꯥꯟꯅꯗꯣꯏꯁꯤ ꯁꯤꯅꯤ ꯆꯥꯍꯥꯎ ꯑꯣꯏꯔꯁꯨ ꯆꯦꯡꯁꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤ ꯃꯇꯨꯝ ꯇꯥꯔꯒ ꯆꯥꯍꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕꯤꯅ ꯇꯣꯡꯉꯥꯜꯂꯤ ꯑꯃꯨꯛꯇ ꯍꯥꯏꯔꯣ
ꯑꯣ ꯆꯥꯛꯍꯥꯎ ꯅꯨꯡꯁꯤꯕꯤꯔꯣ ꯆꯥꯛꯍꯥꯎ ꯅꯨꯡꯁꯤꯕꯤꯁꯤ ꯀꯗꯥꯏ ꯊꯥꯅꯒꯦꯗ ꯀꯣꯊꯥꯒꯨꯝꯕ ꯖꯤꯔꯤꯕꯥꯝ ꯆꯥꯛꯍꯥꯎ ꯑꯉꯧꯕꯅꯤꯀꯣ ꯁꯦ ꯈꯣꯡꯅꯦꯝ ꯆꯥꯛꯍꯥꯎ ꯁꯤꯁꯨ ꯀꯩꯅꯣꯗꯒꯤꯅꯤ ꯀꯩꯅꯣꯗꯒꯤ ꯐꯪꯈꯤꯕꯅꯦ ꯑꯩꯅ ꯀꯨꯏꯔꯦ ꯈꯔ ꯃꯦꯟꯇꯦꯟ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯥꯕꯗꯤ ꯇꯧꯗ꯭ꯔꯦꯀꯣ ꯀꯣꯊꯥ ꯆꯥꯛꯍꯥꯎ ꯉꯧꯕ꯭ꯔꯥ ꯆꯥꯛꯍꯥꯎ ꯉꯧꯕ ꯑꯗꯒꯤ ꯆꯥꯛꯍꯥꯎꯁꯤꯗꯁꯨ ꯃꯈꯜ ꯌꯥꯝꯃꯦꯕ ꯀꯣꯝ ꯆꯥꯛꯍꯥꯎꯗ ꯃꯈꯜ ꯑꯍꯨꯝ ꯃꯔꯤ ꯂꯩꯌꯦꯕ ꯁꯤꯅ ꯍꯩꯃꯥꯡ ꯐꯧ ꯁꯤ ꯀꯨꯏꯔꯦ ꯑꯗꯨꯅ ꯊꯥꯕꯁꯨ ꯍꯧꯔꯔꯣꯏ ꯍꯩꯃꯥꯡꯗꯧ ꯇꯧꯕꯅꯦ ꯃꯁꯛ ꯌꯦꯡꯕꯗ ꯍꯩꯃꯥꯡ ꯃꯥꯟꯕꯅꯦꯕ ꯄꯤꯛꯑꯒ ꯀꯨꯞꯄꯒ ꯃꯤꯜꯗꯒ ꯇꯛꯄꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯖꯥꯠꯅꯤ ꯌꯥꯝ ꯄꯤꯛꯃꯟꯗꯅꯕ ꯗꯣꯂꯥꯟ ꯐꯧꯁꯤ ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯗ ꯃꯁꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯩꯇꯨꯞ ꯐꯧꯁꯤꯅꯤ ꯍꯩꯇꯨꯞ ꯐꯧ ꯍꯥꯏꯕ ꯋꯥꯅꯤ ꯍꯩꯇꯨꯞ ꯐꯧ ꯍꯥꯏꯁꯤ ꯑꯩꯅ ꯆꯥꯛꯍꯥꯎ ꯑꯉꯧꯕꯅꯦ ꯍꯥꯏꯁꯦ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯏꯔꯣꯌꯥ ꯀꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯅ ꯃꯁꯤ ꯃꯇꯝ ꯑꯗꯨꯗ ꯀꯦꯗꯤ ꯈꯥꯗꯦꯝ ꯙꯤꯔꯦꯟ ꯂꯩꯈꯤꯗꯕ ꯐꯥꯎ ꯃꯥꯅ ꯃꯥꯏ ꯃꯇꯝꯗ ꯃꯣꯏꯅ ꯃꯄꯥꯟꯗꯒꯤ ꯇꯧꯔꯒ ꯄꯨꯁꯤꯜꯂꯒ ꯃꯅꯤꯄꯨꯔ ꯊꯥꯔꯒ ꯆꯥꯡꯌꯦꯡ ꯇꯧꯔꯒ ꯊꯥꯈꯤꯕ ꯐꯧ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤ ꯃꯗꯨꯔꯤ ꯃꯣꯍꯁꯤꯅ ꯃꯁꯤ ꯀꯩꯅꯣ ꯁꯦꯅꯥꯄꯇꯤꯗꯒꯤ ꯐꯪꯈꯤꯕꯅꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯧꯅꯤ ꯆꯥꯛꯍꯥꯎ ꯑꯉꯥꯡꯕ ꯑꯍꯥꯟꯕꯁꯤ ꯅꯥꯄꯤ ꯐꯧ ꯅꯥꯄꯤ ꯐꯧ ꯍꯥꯏꯁꯤꯗ ꯀꯨꯞꯄꯦꯕ ꯌꯥꯝꯅ ꯅꯥꯄꯤ ꯃꯔꯨꯗꯧꯅ ꯇꯧꯋꯦꯅ ꯁꯤꯁꯨ ꯌꯥꯝ ꯀꯨꯞꯄꯅꯤ ꯍꯥ ꯃꯤꯡꯒꯣꯂꯤ ꯃꯁꯤꯁꯨ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯧꯅꯤ ꯆꯤꯡꯒꯤꯅꯤꯀꯣ ꯃꯤꯅꯣ ꯆꯍꯥꯏ ꯍꯥ ꯃꯤꯆꯦꯂꯤꯁꯤ ꯃꯣꯏ ꯆꯥꯛꯍꯥꯎ ꯍꯥꯏꯁꯦ ꯑꯩꯅ ꯆꯥꯛꯍꯥꯎꯅꯤ ꯈꯪꯅꯕꯅ ꯏꯈꯤꯕꯅꯤ ꯃꯤꯆꯦꯂꯤꯁꯤ ꯃꯣꯏ ꯃꯔꯣꯟꯅꯤ ꯃꯁꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯑꯩꯈꯣꯏꯒꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯕꯗꯒꯤ ꯐꯪꯈꯤꯕꯅꯤ ꯃꯤꯖꯥꯂꯤ ꯃꯣꯏ ꯆꯤꯡꯒꯤ ꯐꯧ ꯉꯥꯛꯇꯅꯤ ꯃꯤꯆꯦꯕ ꯆꯤꯡꯒꯤ ꯉꯥꯛꯇꯅꯤ ꯆꯤꯡꯒꯤ ꯐꯧꯅ ꯑꯌꯥꯝꯕꯅ ꯑꯩ ꯆꯤꯡꯗ ꯆꯠꯂꯒ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯆꯠꯂꯦ ꯁꯤ ꯀꯟꯕ ꯍꯥꯏꯕꯁꯤ ꯁꯤꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯐꯟꯗꯤꯡ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯪꯅ ꯊꯥꯔꯦꯅ ꯈꯜꯂꯁꯤ ꯑꯩꯅ ꯊꯥꯔꯦꯅ ꯈꯜꯂꯁꯤ ꯑꯩ ꯀꯔꯤ ꯆꯥꯒꯗꯧꯕ ꯑꯩ ꯆꯥꯗꯣꯏꯁꯦ ꯁꯤ ꯃꯌꯥꯝ ꯊꯥ ꯂꯩꯔꯒꯗꯤ ꯁꯥꯏꯟꯇꯤꯁ ꯑꯃꯅ ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯁꯨꯃꯥꯏꯅ ꯂꯣꯏ ꯊꯥꯕ ꯉꯝꯒꯅꯦꯕ ꯗꯂꯥꯏꯁꯨ ꯆꯤꯡꯒꯤ ꯐꯧꯅꯤ ꯗꯤꯁꯥꯁꯤꯗꯤ ꯆꯤꯡꯒꯤ ꯑꯗꯨ ꯃꯁꯤ ꯇꯝꯄꯥꯛꯇꯗꯤ ꯌꯥꯝ ꯆꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯨ ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯑꯩ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯅ ꯆꯤꯡꯈ꯭ꯔꯦ ꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯌꯣꯛꯈꯠꯇ꯭ꯔꯁꯨꯀꯣ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯥꯔꯝꯃꯤꯕ ꯆꯪꯂꯩ ꯀꯨꯝꯕꯤ ꯃꯣꯏꯔꯥꯡꯐꯧ ꯐꯧꯔꯦꯟ ꯃꯨꯕꯤ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯏꯠ ꯔꯥꯏꯁꯤꯡꯁꯦ ꯑꯗꯒꯤ ꯈꯔ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯃꯛꯇꯤ ꯆꯥꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯇꯨ ꯌꯥꯝ ꯁꯥꯡꯕ ꯁꯦꯃꯤ ꯋꯥꯏꯜꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯥꯎꯊꯕꯤꯁꯦ ꯇꯥꯎꯊꯕꯤ ꯑꯉꯧꯕꯁꯤ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯩꯔꯝꯒꯅꯤ ꯋꯥꯏꯊꯧ ꯑꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛꯇ ꯃꯣꯏ ꯅꯍꯥꯗꯗꯤ ꯈꯪꯉꯔꯣꯏ ꯆꯍꯤ 60ꯒꯤ ꯃꯊꯛꯁꯤꯡꯗ 60 ꯏꯌꯔꯁ ꯑꯦꯟ ꯑꯕꯞꯇ ꯑꯗꯨꯋꯥꯏꯗ ꯃꯣꯏ ꯑꯗꯨꯋꯥꯏꯗ ꯊꯥꯅꯔꯝꯃꯦ ꯍꯥꯏꯌꯦꯕ ꯇꯥꯎꯊꯕꯤ ꯑꯉꯧꯕꯁꯦ ꯆꯥꯛꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯌꯦꯕ
ꯐꯧ ꯊꯣꯛꯇ꯭ꯔꯁꯨ ꯄꯣꯠꯇꯨ ꯃꯨꯠꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯔꯗꯁꯨ ꯑꯃꯨꯛ ꯊꯤꯕꯤꯌꯣꯅ ꯑꯩꯅ ꯍꯪꯉꯤꯁꯤ ꯐꯅ ꯌꯥꯝꯃꯦ ꯑꯩꯗꯤ ꯃꯨꯠꯈ꯭ꯔꯦꯅ ꯃꯊꯪ ꯍꯪꯅꯔꯀꯥꯟꯗ ꯑꯁ꯭ꯋꯥꯏꯗ ꯐꯪꯅꯦꯗꯦ ꯁꯣꯏꯅ ꯑꯗꯨꯒ ꯁꯤꯃꯗꯤ ꯍꯥꯏꯔꯝꯒꯦ ꯏꯟꯇꯔꯚꯤꯌꯨꯗ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯅꯝꯕ ꯐꯧꯁꯦ ꯂꯥꯏꯅ ꯊꯅꯝꯕꯅꯤ ꯁꯨꯡꯃꯨꯠ ꯃꯨꯠꯂꯣꯏꯀꯣ ꯁꯤ ꯊꯥꯖꯧꯀꯣ ꯍꯣꯏ ꯃꯥ ꯀ꯭ꯔꯣꯁꯕꯤꯗꯤ ꯈꯔ ꯀꯩꯅꯣ ꯈꯔ ꯆꯪꯉꯛꯄ ꯌꯥꯏ ꯈꯣꯠꯂꯛꯄ ꯌꯥꯏ ꯀꯔꯦꯛꯇꯔ ꯈꯔ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯍꯣꯡꯕꯩꯗꯨꯗꯤ ꯃꯨꯠꯄꯩꯗꯨꯗꯤ ꯁꯨꯡꯃꯨꯠ ꯃꯨꯠꯂꯣꯏ ꯑꯩ ꯋꯥꯈꯜꯗꯗꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯗ ꯇꯧꯍꯟꯅꯤꯡꯉꯤꯁꯤ ꯁꯤꯒꯨꯝꯕꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯤ ꯑꯃꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯐꯥꯔꯃꯔ ꯈꯔ ꯃꯣꯏ ꯐꯥꯔꯃꯔ ꯏꯟꯇꯔꯦꯁꯇꯦꯠ ꯒ꯭ꯔꯨꯞ FIG ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯐꯥꯔꯃꯔ ꯀꯝꯄꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯒ꯭ꯔꯨꯞꯁꯤꯡꯁꯤꯅ ꯌꯥꯝꯗ꯭ꯔꯕꯗ ꯁꯪꯒꯝ ꯑꯃꯃꯝꯗ ꯐꯧ ꯃꯈꯜ 5-10 ꯈꯔ ꯌꯣꯛꯈꯠꯄꯤꯔꯗꯤ ꯁꯪꯒꯝ ꯑꯃ ꯍꯥꯏꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯤ ꯑꯃꯒꯤ ꯂꯧ ꯁꯪꯒꯝ ꯑꯃ ꯂꯩꯔꯣ ꯑꯗꯨꯗ ꯂꯧꯁꯦ 10x10ꯒꯤ ꯁꯥꯏꯖ ꯑꯃꯃꯝꯒꯤ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯒ ꯐꯧꯗꯤꯒꯤꯗꯃꯛꯇ ꯃꯨꯠꯇꯅꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯊꯥꯕ ꯍꯧꯔꯗꯤ ꯃꯨꯠꯁꯨ ꯃꯨꯠꯂꯣꯏ ꯑꯗꯒꯤ ꯉꯁꯤ ꯔꯥꯏꯁ ꯔꯤꯁꯥꯔꯁ ꯁꯦꯟꯇꯔ ꯋꯥꯡꯕꯟꯒꯤ ꯂꯝꯁꯤ ꯌꯥꯝ ꯆꯥꯎꯔꯤ ꯃꯗꯨꯗ ꯏꯟꯗꯤꯖꯤꯅꯁ ꯐꯧ ꯃꯈꯜ 500 ꯌꯣꯛꯈꯠꯄꯗ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯃꯣꯏꯗꯁꯨ ꯌꯣꯛꯈꯠꯂꯨ CAUꯅꯈꯔ ꯌꯣꯛꯈꯠꯄꯤꯔꯣ ICARꯅꯈꯔ ꯌꯣꯛꯈꯠꯄꯤꯔꯣ ꯃꯣꯏ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯗꯦ ꯃꯣꯏꯅ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯔꯤꯁꯤꯗꯤ ꯏꯟꯗꯤꯖꯤꯅꯁ ꯐꯧ ꯃꯣꯏ ꯏꯟꯇꯔꯦꯁ ꯑꯃ ꯑꯣꯏꯗꯦ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟ ꯃꯔꯝꯗꯤ ꯃꯣꯏꯅ ꯈꯜꯂꯤꯁꯤ ꯍꯥꯏ ꯌꯤꯜꯗꯤꯡ ꯚꯦꯔꯥꯏꯇꯤ ꯁꯦꯝꯕ ꯆꯥꯛ ꯌꯥꯝ ꯊꯣꯛꯍꯟꯕ ꯑꯗꯨꯗ ꯈꯟ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯊꯤꯡꯀꯤꯡꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯐꯧꯒꯤ ꯃꯨꯠꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄ ꯍꯥꯏꯕꯨ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯂꯣꯏꯁꯤꯜꯂꯛꯄꯁꯤ ꯆꯥꯛꯍꯥꯎꯒꯤ ꯀꯔꯦꯛꯇꯔ ꯑꯃ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏ ꯆꯥꯛꯍꯥꯎ ꯑꯃꯨꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯅꯝ ꯅꯨꯡꯁꯤꯕꯁꯤꯡꯁꯦ ꯃꯁꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯆꯪꯗꯕ ꯐꯧꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤꯀꯣ ꯃꯥꯒꯤ ꯆꯥꯛꯍꯥꯎꯒꯤ ꯃꯅꯝꯁꯤꯗꯩꯗ ꯇꯤꯟꯅ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯍꯩꯅꯗꯕ ꯁꯨꯡꯇꯥ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ 100ꯒꯤ ꯃꯅꯨꯡꯗ 20% ꯇꯥꯒꯗ꯭ꯔꯥ 100ꯒꯤ ꯃꯅꯨꯡꯗ 20% ꯇꯥꯕꯗꯨꯗꯤ ꯑꯗꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯪ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯀꯦꯃꯤꯀꯦꯜ ꯍꯥꯞꯄꯒꯁꯨ ꯀꯩꯅꯣ ꯁꯤꯖꯤꯟꯅꯁꯨ ꯑꯗꯨꯗꯤ 100ꯒꯤ ꯃꯅꯨꯡꯗ 20% ꯑꯗꯨꯝ ꯇꯥꯕꯅꯤꯀꯣ ꯑꯗꯨꯅ ꯁꯨꯝ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯈꯔ ꯌꯣꯛꯈꯠꯂꯒꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯂꯧ ꯄꯔꯤ ꯑꯃꯃꯝꯇ ꯊꯝꯃꯁꯨ 5 ꯑꯍꯥꯟꯕ ꯏꯅꯤꯁꯤꯌꯦꯜꯂꯤ ꯂꯧ ꯄꯔꯤ ꯑꯃꯃꯝ ꯂꯧ ꯄꯔꯤ ꯑꯃꯗꯨ ꯀꯝꯄꯦꯛ ꯑꯣꯏꯅ ꯊꯝꯃꯣ ꯍꯥꯏꯕ ꯅꯠꯇꯦ ꯐꯥꯔꯃꯔ ꯏꯟꯇꯔꯦꯁꯇꯦꯠ ꯒ꯭ꯔꯨꯞꯁꯤꯡꯗꯨꯅ ꯃꯥꯏ ꯐꯨꯠ 10-10ꯒꯤ ꯂꯝ ꯑꯃꯃꯝꯗꯪ ꯈꯥꯛꯄꯤꯔꯒ ꯃꯗꯨꯗ ꯑꯩꯁꯤ ꯌꯣꯛꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯑꯗꯨ ꯇꯧꯔꯀꯥꯟꯗꯗꯤ ꯑꯩ ꯃꯁꯤ ꯊꯥꯏꯅꯒꯤ ꯐꯧꯁꯤꯡꯁꯤ ꯂꯣꯏꯅ ꯊꯤꯕꯁꯨ ꯐꯪꯈꯤꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯣꯜ ꯁ꯭ꯇꯣꯔꯦꯖꯇ ꯊꯝ ꯌꯥꯏꯗꯤ ꯆꯍꯤ 2 ꯈꯛꯇꯅꯦꯕ ꯐꯧꯁꯦ ꯆꯍꯤ 2ꯗꯨꯗꯤ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯊꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯨꯝꯅ ꯀꯣꯠꯇ ꯊꯝꯃꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯍꯨꯝꯁꯨꯕ ꯆꯍꯤ ꯐꯥꯎꯕꯗ ꯆꯍꯤ 3 ꯁꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯕꯒꯤ ꯆꯥꯡꯁꯤ 50%ꯒꯨꯝꯕ 50-60%ꯒꯨꯝꯕ ꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯐꯧꯁꯤ ꯃꯄꯥꯟꯗ ꯄꯤꯕꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ PPPFꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯗꯤ ꯍꯌꯦꯡ ꯑꯇꯣꯞꯄ ꯂꯝ ꯑꯃꯒꯤ ꯃꯣꯏꯒꯤ ꯄꯣꯠꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏꯕ ꯑꯗꯒꯤ ꯃꯗꯨꯗꯒꯤ ꯃꯣꯏꯅ ꯍꯥꯏꯕ꯭ꯔꯤꯠ ꯁꯦꯝꯅꯤꯡꯉꯦ ꯍꯥꯏ ꯌꯤꯜꯗꯤꯡ ꯚꯦꯔꯥꯏꯇꯤ ꯁꯦꯝꯅꯤꯡꯉꯦ ꯑꯗꯨꯒꯤ ꯔꯣꯌꯦꯜꯇꯤꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯖꯩ ꯔꯦꯖꯤꯁꯇꯔ ꯇꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯗ ꯐꯪꯒꯗꯕꯅꯦꯕ ꯑꯗꯨ ꯁꯤꯗꯤ ꯑꯩꯅ ꯇꯧꯔꯝꯃꯤꯁꯤ ꯍꯥꯟꯅ ꯀꯜꯂꯤꯉꯩꯗꯗꯤ ꯀꯨꯝꯁꯤ ꯊꯥꯔꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯥꯔꯝꯃꯦꯕ ꯁꯤ ꯃꯦꯛꯁꯟ ꯃꯌꯥꯝꯁꯦ ꯊꯥꯔꯒ ꯌꯥꯝ ꯊꯥꯗꯦ ꯈꯖꯤꯛ ꯊꯥꯔꯒ ꯈꯖꯤꯛ ꯆꯍꯤ ꯈꯨꯗꯤꯡ ꯈꯔ ꯁꯨꯝ ꯊꯝꯕꯅꯦꯕ ꯃꯥꯗꯤ ꯆꯍꯤ ꯈꯨꯗꯤꯡ ꯊꯥꯗ ꯌꯥꯗꯦꯕ ꯃꯁꯤ ꯀꯂꯦꯛꯁꯟꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯆꯍꯤ 30-40 ꯃꯥꯡꯉꯝꯃꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯋꯥꯕꯗꯤ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯔꯗꯤ ꯂꯣꯏ ꯈꯪꯅꯔꯣꯏ ꯁꯤꯗ ꯉꯥꯎꯕ ꯃꯤ ꯅꯠꯇ꯭ꯔꯗꯤ ꯁꯤ ꯊꯕꯛꯁꯤꯗꯤ ꯀꯅꯥꯝ ꯇꯧ ꯉꯝꯃꯣꯏ ꯐꯧꯗ ꯁꯤꯗꯩꯗ ꯌꯣꯛꯈꯠꯅꯤꯡꯕ ꯑꯃ ꯐꯧ ꯌꯣꯛꯈꯠꯄ ꯅꯠꯇ ꯌꯣꯛꯈꯠꯇꯕ ꯍꯥꯏꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯌꯣꯛꯈꯠꯂꯨ ꯐꯅ ꯍꯥꯏꯔꯁꯨ ꯃꯤꯗꯨꯅ ꯏꯟꯇꯔꯦꯁ ꯂꯩꯇ꯭ꯔꯒꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯕ